Good evening, everyone. Yam dam dalai ribai rai cha kwai pum namak te kai kum no butsari. Assalamu alaikum. Me am phom khara thamge han ba makta da khoi gi ngarang yamna lebak thiba thodog amada laikhidraba ichan amadi sokli be chan laikhiri chan adugi lana mahakpo awang ba thakta janarki phomda thambi boisano amadi soklaga leiriba ichala dusu yam thuna phabo irasano haibasi tebeng palasi ba sembiriba mapu la da haijari hojik akhoi JSC na clearation piba video sing yam suna ramani ai sure akhoi gi leiriba magi waron sing de dia fe ning sing roi ko pumnamak Allah na matung thokan da boy rasano amadi masigumba thodok singsi amuk hana uda boy rasano haibasi irecha singda ai thamjari yam nungai te pende dubo kai du pai lei sikiba mi kana so haloi sumaina ai thamjage duna masigumba thodok singsi matung mana amuk hana khoi police department dagi soiriba kedoriba singgi thoktanaba section da lat oi bio ana thamjage am lai tang habiro ayu pangkra si thamjage iramdamda visita kesam visita sister nangi do ani yet join to san biro nang request story do yet to probably sister tabiro Oh, sir, tay. okay habio good evening Ilan jam day. Hello, sir. oh tai tai Hello, tai tabi habio sir. oh Sir, tai ilan tai jam tai day ki samong bijeta ko sir. okay samom visita okay habio samom visita sister kay hiningba Sir, ay wafam duga dang sum akoy thamjage. saraba oh thambiu thambiu Sir, wafam dang sum pukatsagen tawbo na. Aigi husband se spinal cord injury ne sir. Sahi tariat shure. Maase phamungda dum tum mai makok ki saru khatane mana hingi se. okay Ay angang ani icha nupa ngata ani ne. Ado okay sir ai khitang suraga sum imung pubase khitang ai wai haitare ko ado mayamgi mateng khitang di pamje aduga kay magi magi hujiki lena dom tanga halaga habiro sister gida spinal cord spinal cord injury injury say kya sure um imana ba sai tare sure say tare aw sir okay hojik karambo hospital da treatment tawri aduga masi phagalakpagi phibam lairibra natragana dan hakisi kramaina tawrige sir magi se ahamba hek na ba matam da di koi kano da sijada da rasta adumani yenge haidi mai spinal cord ki se rims ke jens ke dadi madugi treatment tawba do khara khudong sade haidana adai magi heartbeat se 35 ta ngai bidi khoina lejaram hingon mate ama pointer te thadok sara kanda guhati ki jen rc da makhata na layeng bane ado ma se moina khara treatment taw matungda jumda therapy tawrona adumaina la kanda dadi makhata ba khara hingon yol mungsu khara matem thado kanda madui pisadna khara therapy tawne sa ado mana hana len ba phibam dagidi hojik leriba phibam siga khatang di khena ba khara di ui habidi matam khara therapy tawbuduna magi masada kitang movement haitare khuchu passion bangam dragasu kitang hagat padi khara ga budi ngame ado saroina makhata na kitang layeng haninge hadi mayamgi mating dagi hogi therapy tawbuse okay hojiki ya bizitana thamgri wafam si yam nungai taba wafam ni sahi 6 year ka angang di kya no bizita gi sister gi sir nupa ngata anine oh nupa ngata ni moi di school tamibra hoi tame
ꯃꯌꯥꯝꯗ ꯂꯥꯏꯚꯁꯤ ꯃꯔꯛꯇ ꯃꯌꯥꯝ ꯁꯦꯡꯅ ꯎꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯝꯇꯪ ꯃꯌꯥꯝꯅ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯚꯁꯦ ꯑꯅꯤ ꯁꯝꯕꯁꯤ ꯎꯒꯟꯗꯕꯒꯨꯝꯕ ꯌꯥꯎꯕꯅꯤ ꯃꯌꯥꯝ ꯑꯝꯇꯪ ꯀꯃꯦꯟꯗ ꯑꯝꯇꯪ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝ ꯐꯖꯅ ꯎꯕ꯭ꯔꯥ ꯑꯝꯇꯪ ꯂꯥꯏꯚꯁꯦ ꯀꯥꯏꯟꯂꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯥꯎꯟ ꯑꯃꯗꯤ ꯚꯣꯏꯁꯁꯤ ꯑꯗꯒꯤ ꯁꯤꯁꯇꯔꯒ ꯑꯩꯒꯁꯤ ꯐꯖꯅ ꯑꯝꯇꯪ ꯎꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯁꯤ ꯂꯥꯛꯇꯦ ꯀꯃꯦꯟ ꯅꯪꯉꯣꯟꯗ ꯀꯃꯦꯟ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯁꯇꯔ ꯑꯃꯅ ꯔꯨꯍꯥꯅꯥ ꯁꯍꯥꯅꯤ ꯍꯥꯏꯕ ꯑꯃꯒ ꯑꯃꯈꯛꯇꯅꯦ ꯊꯣꯛꯏꯁꯦ ꯎꯝ ꯔꯨꯍꯥꯅꯥ ꯁꯍꯥꯅꯤ ꯍꯥꯏꯕ ꯑꯃ ꯑꯣꯀꯦ ꯑꯩ ꯐꯣꯂꯣ ꯑꯝꯗ ꯌꯦꯡꯒꯦꯀꯣ ꯑꯗꯨꯗ ꯏꯆꯦ ꯎꯗꯦ ꯏꯆꯦ ꯎꯗꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯀꯃꯦꯟ ꯂꯥꯛꯑꯦ ꯑꯩ ꯎꯗꯦ ꯑꯩ ꯗꯗꯥꯏ ꯃꯅꯥꯛꯇ ꯆꯪꯒꯦ ꯁꯥꯔ ꯑꯣꯀꯦ ꯄꯩꯁꯥ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯗ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯁꯤꯁꯇꯔ ꯚꯤꯖꯤꯇꯥꯁꯤ ꯃꯃꯥꯡꯗꯁꯨ ꯃꯦꯁꯦꯟꯖꯔꯗ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯔꯛꯈꯤꯕ ꯂꯩꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤꯗ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯏꯟ ꯑꯣꯏꯕ ꯃꯃꯤꯠ ꯎꯖꯗ꯭ꯔꯕ ꯑꯃꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯩꯅ ꯗꯣꯅꯦꯁꯟ ꯍꯧꯖꯤꯛ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯂꯧꯊꯣꯛꯀꯗꯕ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯤꯁꯇꯔꯒꯤꯁꯤꯗ ꯑꯩꯅ ꯍꯪꯅꯤꯡꯕ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯁꯤꯁꯇꯔꯒꯤ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ꯭ꯔꯥ ꯁꯤꯁꯇꯔ ꯍꯣꯠꯅꯩ ꯃꯥꯒꯤ ꯗꯤꯁꯦꯕꯤꯂꯤꯇꯤ ꯈꯛꯇꯅꯦ ꯁꯥꯔ ꯁꯥꯔ ꯑꯩꯅ ꯃꯥꯒꯤ ꯐꯪꯖꯔꯤꯁꯦ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯍꯥꯏꯔꯒꯗꯤ ꯗꯤꯁꯦꯕꯤꯂꯤꯇꯤꯁꯦ ꯁꯥꯔ ꯑꯩ ꯍꯁꯕꯦꯟ ꯎꯕꯤꯕ꯭ꯔꯥ ꯎꯗꯦ ꯅꯨꯡꯉꯥꯏꯇꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯝꯇꯪ ꯐꯖꯅ ꯎꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯄꯨꯔꯥ ꯕ꯭ꯔꯥꯏꯠꯅꯦꯁꯁꯤ ꯄꯨꯔꯥ ꯂꯩꯈꯠꯂꯕꯅꯦ ꯁꯥꯔ ꯈꯤꯇꯪ ꯂꯥꯞꯅ ꯅꯝꯃꯛꯎꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯑꯗꯣ ꯍꯁꯕꯦꯟꯗꯣ ꯑꯝꯇꯪ ꯀꯩꯗꯧꯕꯤꯔꯛꯑꯣ ꯁꯥꯔ ꯎꯠꯂꯤꯌꯦ ꯁꯥꯔ ꯕꯦꯛ ꯀꯦꯃꯦꯔꯥ ꯎꯠꯊꯣꯛꯏꯔꯥ ꯀꯩꯅꯣꯗ ꯁꯦꯜꯐꯤꯔꯣꯝꯗ ꯇꯧꯔꯀꯥꯟꯗ ꯃꯃꯥꯡꯗ ꯎꯠꯄꯅꯦ ꯁꯥꯔ ꯅꯠꯇꯦ ꯏꯅꯥꯎꯕ ꯕꯦꯛ ꯀꯦꯃꯦꯔꯥꯗꯣ ꯑꯣꯟꯊꯣꯛꯑꯒ ꯀꯩꯗꯧꯕꯤꯌꯨꯅꯦ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯅꯁꯨ ꯀꯩꯗꯧꯁꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯒꯤ ꯅꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯗꯤ ꯀꯅꯥ ꯑꯣꯏꯒꯦ ꯁꯥꯔ ꯀꯦꯕꯤ ꯑꯣꯏ ꯑꯗꯩ ꯂꯦꯝꯗꯣ ꯑꯝꯇ ꯄꯨꯔꯛꯑꯣ ꯃꯅꯤꯡꯗ ꯂꯩꯍꯧꯕꯗꯣ ꯁꯥꯔ ꯑꯩꯈꯣꯏꯒꯤꯗꯤ ꯃꯦꯗꯥꯝ ꯀꯦꯕꯤ ꯑꯣꯏꯌꯦ ꯅꯧꯔꯤꯌꯥꯒꯤ ꯃꯦꯗꯥꯝ ꯑꯣꯏꯅ ꯀꯦꯕꯤ ꯃꯦꯗꯥꯝ ꯃꯦꯗꯥꯝ ꯀꯦꯕꯤ ꯀꯦꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯔꯨꯕ ꯈꯣꯠꯂꯨꯕ ꯂꯩꯕ꯭ꯔꯥ ꯄꯥꯡꯉꯛꯄ꯭ꯔꯥ ꯍꯥꯏꯔꯨꯕꯗꯤ ꯂꯩ ꯑꯗꯨ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯦ ꯃꯁꯥꯁꯨ ꯎꯅꯍꯜꯂꯛꯇꯦ ꯑꯉꯥꯡ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ ꯀ꯭ꯂꯥꯁ ꯑꯃ ꯑꯍꯟꯗꯨꯅ 8 ꯇꯝꯃꯦ ꯁꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯁꯥꯔ ꯑꯩ ꯉꯥꯏꯈꯣꯀꯣ ꯁꯥꯔ ꯑꯝꯇ ꯄꯥꯏꯕꯤꯌꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯃꯌꯥꯝ ꯃꯁꯤ ꯁꯤꯁꯇꯔꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯅꯤ ꯑꯗꯨꯏ ꯃꯊꯛꯇ 6 ꯌꯔ ꯅꯥꯔꯒ ꯁꯥꯔ ꯈꯔ ꯎꯕꯤꯕ꯭ꯔꯥ ꯑꯩꯗꯤ ꯀꯩꯗꯧꯗ꯭ꯔꯦ ꯎꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯎꯔꯝꯒꯅꯤ ꯎꯖꯔꯦ ꯁꯤꯁꯇꯔ ꯇꯥꯃꯣꯁꯨ ꯎꯖꯔꯦꯌꯦ ꯃꯌꯥꯝꯅ ꯎꯔꯦ ꯑꯗꯨꯝ ꯅꯪꯅ ꯀꯩꯗꯧꯋꯦꯗꯣ ꯑꯗꯨꯝ ꯀꯩꯗꯧꯕꯤꯔꯣ ꯁꯥꯔ ꯑꯩꯅ ꯀꯩꯅꯣ ꯇꯧ ꯃꯩꯁꯦ ꯃꯔꯝ ꯃꯝꯕꯅꯦꯕꯀꯣ ꯑꯩ ꯀꯥꯁꯦ ꯎꯝ ꯑꯗꯨꯅꯅꯦ ꯁꯥꯔ ꯑꯗꯣ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯕꯦꯗꯁꯦ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯃꯤꯅ ꯍꯤꯞꯄꯝꯕꯗꯒꯤ ꯂꯧꯕꯅꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗ ꯂꯩꯕ ꯕꯦꯗꯠꯇꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯗꯤ ꯍꯤꯞꯄ ꯌꯥꯗꯦꯕ ꯑꯣꯀꯦ ꯃꯥꯒꯤ ꯁꯤꯒꯤ ꯏꯌꯔ ꯃꯦꯇ꯭ꯔꯦꯁꯁꯦ ꯑꯣꯀꯦ ꯍꯟꯗꯛ ꯌꯥꯗꯗꯅ ꯇꯥꯃꯣꯗꯤ ꯇꯨꯝꯈ꯭ꯔꯕ ꯇꯥꯃꯣꯗꯤ ꯇꯨꯝꯗꯤꯌꯦ ꯁꯥꯔ ꯇꯨꯝꯗꯤꯌꯦ ꯑꯣ ꯀꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯏꯁꯣꯔꯗ ꯑꯩ ꯄ꯭ꯔꯦꯌꯔꯁꯨ ꯇꯧꯖꯒꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯊꯨꯅ ꯐꯍꯟꯕꯁꯨ ꯑꯣꯏꯔꯁꯅꯨ ꯑꯉꯝꯕ ꯃꯇꯦꯡ ꯃꯌꯥꯝꯗꯒꯤꯁꯨ ꯑꯩ ꯀꯩꯗꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯊꯦꯡꯀ꯭ꯌꯨ ꯏꯪꯕꯨꯗꯤ ꯆꯥꯛꯇꯤ ꯏꯪꯕꯅꯦ ꯆꯥꯈ꯭ꯔꯕꯣ ꯁꯥꯔ ꯇꯥꯃꯣꯁꯤꯕꯣ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯕꯣ ꯑꯩꯅ ꯏꯜꯂꯦ ꯁꯥꯔ ꯇꯣ ꯃꯥꯏ ꯃꯈꯨꯠꯁꯦ ꯇꯣ ꯁꯥꯔ ꯑꯅꯤꯃꯛ ꯁꯨꯃꯥꯏꯅ ꯃꯥꯏ ꯋꯥꯁꯤ ꯈꯛꯇꯅꯦ ꯁꯥꯔ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯈꯨꯠꯁꯦ ꯀꯩꯝꯇ ꯃꯨꯞꯃꯦꯟ ꯀꯩꯝꯇ ꯉꯝꯗ꯭ꯔꯕꯅꯦ ꯈꯣꯡꯗꯒꯤ ꯀꯩꯗꯒꯤꯀꯣ ꯎꯝ ꯋꯥꯇꯔ ꯕꯦꯒ ꯎꯝꯃꯒ ꯃꯉꯛꯇ ꯑꯣꯝꯃꯒ ꯇꯨꯝꯃꯤꯅꯦꯕ ꯑꯇꯩꯗꯤ ꯃꯥ ꯃꯩꯁꯥ ꯈꯪꯗꯕꯅꯤꯅꯕ ꯎꯝ ꯁ꯭ꯋꯥꯏꯒꯁꯦ ꯃꯃꯝꯗꯧ ꯃꯥꯜꯂꯦꯁꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯎꯏꯌꯦ ꯁꯤ ꯃꯣꯟ ꯊꯥꯡꯒꯠꯂꯤꯅꯦ ꯃꯥꯅ ꯍꯤꯞꯄꯤꯁꯦ
ꯁꯤ ꯀꯩꯝꯇ ꯉꯝꯕ ꯅꯠꯇꯦ ꯁꯥꯔ Okay. Oh. ꯂꯣꯏꯅ ꯍꯣꯔꯦꯟ ꯃꯥꯏ ꯀꯩꯅꯣ ꯁꯦꯝꯕꯤ ꯁꯥꯕꯤꯔꯀꯥꯟꯗ ꯇꯨꯝꯍꯟꯗꯣꯏꯅꯦ ꯍꯥꯒꯠꯆ ꯍꯣꯠꯄꯗꯒꯤ ꯈꯣꯠꯄꯗꯒꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯣꯏꯅꯦ ꯁꯥꯔ ꯃꯥꯒꯤ ꯇꯨꯝꯍꯟꯗꯣꯏꯁꯦ ꯈꯛꯇꯅꯦ ꯃꯥꯅ ꯂꯦꯡ ꯊꯥꯡꯒꯠ ꯌꯥꯝ ꯀꯨꯏꯅ ꯊꯥꯡꯒꯠꯄꯁꯨ ꯉꯝꯗꯕ Okay. Hidakti charibro baise hojikya. Medicine use tawra. ꯇꯧꯗ꯭ꯔꯗꯤ ꯑꯩꯅꯁꯨ ꯃꯥꯒꯤꯗꯣ ꯄꯤꯖꯕꯁꯨ ꯉꯝꯗꯦꯗꯤ ꯀꯨꯏꯁꯨ ꯀꯨꯏꯁꯜꯂꯛꯑꯦ ꯑꯗꯒꯤ ꯁꯦꯟꯊꯣꯛꯄꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯩꯒꯤꯕꯨ ꯑꯩꯅ ꯈꯔ ꯇꯥꯜꯂꯀꯥꯟꯗ ꯑꯩ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯑꯩ ꯆꯥꯅꯕꯒꯗꯤ ꯑꯩ ꯑꯗꯨ ꯈꯛꯇꯪꯗꯤ ꯑꯩ ꯍꯣꯠꯅꯖꯔꯤ ꯑꯇꯩ ꯁꯥꯏꯠꯇꯤ ꯑꯩ ꯀꯩꯁꯨꯝ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯄꯤꯖꯅꯕ ꯄꯤꯊꯛꯅꯕ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯇꯧꯗꯦ ꯑꯩ ꯈꯛꯇꯅꯦ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯨ ꯂꯩꯇ꯭ꯔꯦ ꯏꯀꯨꯕꯣꯛꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯈꯛꯇꯅ ꯑꯗꯨꯝ ꯃꯌꯥꯝ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯥꯔ ꯑꯩ ꯑꯍꯦꯟꯕꯗꯤ ꯃꯉꯣꯟꯗ ꯊꯥꯗꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯁꯤꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯍꯧꯖꯤꯛꯁꯦ ꯑꯃꯅ ꯑꯍꯟꯗꯨꯅ 8 ꯇꯝꯃꯦ ꯑꯗꯨꯒ ꯑꯃꯗꯨꯅ 1 ꯇꯝꯃꯦ ꯁꯥꯔ ꯀꯩ ꯃꯥꯗꯤ ꯄ꯭ꯔꯥꯏꯚꯦꯠꯇꯔ ꯒꯚꯔꯟꯃꯦꯟꯇ ꯇꯝꯃꯤꯕ꯭ꯔꯥ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯝꯃꯦ ꯑꯃꯅ ꯃꯄꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯎꯠꯂꯀꯥꯟꯗ ꯑꯃꯅ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯑꯃꯗꯨꯅ ꯑꯩꯅ ꯃꯆꯥ ꯑꯉꯥꯡ ꯀ꯭ꯂꯥꯁ 1 ꯇꯝꯕꯗꯨꯅ ꯃꯥꯏ ꯐꯤ ꯅꯨꯡꯗꯤ ꯂꯣꯏ ꯀꯝꯄ꯭ꯂꯤꯠ ꯃꯥꯒꯤꯗꯤ ꯂꯣꯏ ꯂꯧꯔꯦ ꯑꯗꯣ ꯑꯍꯟꯗꯨꯗꯤ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯇꯝꯃꯦ ꯂꯥꯏꯗ ꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯉꯁꯤꯒꯤ ꯁꯤꯁꯇꯔ ꯁꯤꯒꯤ ꯌꯥꯝꯅ ꯋꯥꯔꯕ ꯑꯗꯒꯤ ꯇꯥꯃꯣ ꯁꯤꯒꯤ ꯌꯥꯝꯅ ꯍꯥꯏꯉꯝ ꯇꯧꯉꯝꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃ ꯐꯥꯎꯕ ꯄꯥꯡꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯃꯁꯤ ꯇꯥꯡꯅ ꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯇꯣꯏꯅ ꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯣꯏꯔꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯃꯤꯟꯅꯁꯤ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯃꯔꯝ ꯆꯥꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯌꯥꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕꯁꯤ ꯄꯤꯗꯕꯤꯗ ꯉꯁꯤ ꯏꯔꯝꯗꯝꯁꯤꯗ ꯂꯥꯟꯁꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯏꯔꯝꯗꯝꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯅ ꯀꯩꯗꯧꯕ ꯅꯠꯇꯦ ꯃꯌꯨꯝꯗ ꯏꯃꯨꯡꯗ ꯁꯦꯟ ꯇꯥꯟꯒꯗꯕ ꯊꯧꯕꯨꯔꯦꯜ ꯑꯣꯏꯔꯤꯕ ꯃꯤꯁꯛꯇꯨꯅ ꯐꯃꯨꯡꯗ ꯑꯁꯤꯕꯒꯤ ꯔꯣꯜꯒꯨꯝꯅ ꯃꯁꯥ ꯃꯀꯣꯛꯀ ꯍꯤꯡꯉꯒ ꯇꯥꯔꯒ ꯂꯩꯕꯗ ꯁꯤꯁꯇꯔꯁꯤꯅ ꯃꯆꯥꯅꯨꯄꯥꯅꯤ ꯃꯦꯅꯦꯖ ꯇꯧꯋꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯇꯥꯃꯣꯒꯤ ꯑꯅꯥꯕ ꯑꯃꯗꯤ ꯁꯤꯁꯇꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯖꯔꯛꯏꯕ ꯊꯃꯣꯏ ꯁꯦꯡꯅꯁꯤꯗ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯅ ꯑꯩ ꯁꯤꯒꯤ ꯄꯣꯁꯇꯁꯨ ꯑꯩ ꯀꯦꯞꯁꯟ ꯍꯥꯞꯆꯔꯝꯒꯦ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯁꯤꯁꯇꯔꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯝꯇꯪ ꯖꯤꯄꯦ ꯅꯝꯕꯔꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ 76 ꯑꯗꯨꯝ ꯍꯥꯏꯔꯣ ꯌꯥꯔꯦ ꯉꯥꯏꯈꯣꯀꯣ ꯑꯩ ꯉꯥꯏꯈꯣ ꯃꯤꯅꯠ ꯑꯝꯇ ꯄꯥꯏꯌꯣ ꯑꯩ ꯇꯥꯗꯕꯩ ꯅꯤꯡꯕ ꯁꯥꯔ ꯄꯥꯏꯌꯣ ꯑꯩ ꯍꯥꯏꯖꯔꯒꯦ ꯑꯩ ꯀꯦꯞꯁꯟꯗ ꯏꯒꯦꯕꯀꯣ ꯍꯣꯏ ꯁꯥꯔ ꯍꯥꯏꯕꯤꯔꯣ ꯌꯥꯔꯦ ꯂꯥꯏꯚꯇꯨꯗꯁꯨ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨꯀꯣ 76 40 7640 91 40 91 91 49 49 86 86 ꯍꯣꯏ ꯁꯥꯔ ꯉꯥꯏꯈꯣꯀꯣ 76404091 86 7640914986 7640 91 91 49 49 86 ꯁꯨꯔꯦ ꯃꯌꯥꯝ ꯑꯩ ꯀꯦꯞꯁꯟꯗ ꯏꯖꯔꯛꯑꯒꯦ ꯁꯤꯁꯇꯔꯒꯤ ꯅꯝꯕꯔꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯉꯝꯕ ꯍꯦꯜꯞ ꯇꯧꯕꯤꯅꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯦꯟꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯩꯅ
ꯁꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯕꯒꯤ ꯀꯩ ꯑꯩꯈꯣꯏꯅ ꯀꯥꯏ ꯊꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯀꯨ ꯊꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯊꯥꯡꯕꯗ ꯑꯩ ꯁꯤꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯕꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤ ꯁꯤꯗ ꯍꯦꯟꯅ ꯂꯩꯔꯝꯃꯔꯣꯏꯅ ꯈꯜꯂꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕꯁꯤ ꯂꯩꯔꯝꯒꯗꯧ ꯃꯥꯟꯗꯦꯅ ꯈꯜꯂꯤ ꯂꯩꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯉꯁꯤꯐꯥꯎ ꯊꯦꯡꯅꯔꯛꯄꯗ ꯉꯁꯤꯒꯤ ꯁꯤꯁꯇꯔꯁꯤꯗ ꯑꯋꯥꯕ ꯎꯔꯤꯕ ꯉꯁꯤꯒꯤꯁꯦ ꯑꯩ ꯄꯥꯛ ꯁꯨꯃꯥꯏꯅ ꯇꯥꯗ꯭ꯔꯤ ꯑꯇꯩꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝ ꯁꯤꯁꯇꯔꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯑꯃꯗꯤ ꯇꯥꯃꯣꯒꯤ ꯂꯥꯏꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯂꯨꯄꯥ 10 ꯑꯣꯏꯁꯅꯨ 50 ꯑꯣꯏꯁꯅꯨ 1,000 ꯑꯣꯏꯁꯅꯨ 100 ꯑꯣꯏꯁꯅꯨ 500 ꯑꯣꯏꯔꯁꯅꯨ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯗꯤ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯤꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯂꯥꯏꯞ ꯑꯁꯤꯗ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤ ꯂꯣꯏꯅ ꯋꯥꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯇꯣꯜꯂ ꯇꯥꯔꯕ ꯑꯋꯥ ꯑꯅꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯃꯆꯥꯕꯨ ꯀꯩꯗꯧꯒꯗ꯭ꯔꯥ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯇꯥꯃꯣꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯁꯤꯁꯇꯔꯁꯤꯅ ꯀꯌꯥꯃꯨꯛ ꯋꯥꯔꯝꯒꯅꯤ ꯁꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯤꯁꯇꯔꯁꯤꯅ ꯉꯁꯤ ꯑꯩ ꯁꯤꯁꯇꯔ ꯉꯁꯤ ꯂꯥꯏꯐꯁꯤꯗ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯃ ꯉꯁꯤ ꯍꯪꯕꯤꯔꯛꯑꯣ ꯑꯩꯒꯤ ꯁꯥꯔ ꯂꯥꯏꯐꯇ ꯖꯣꯏꯟ ꯇꯧꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯑꯩꯒꯤ ꯂꯥꯏꯐꯁꯤꯡ ꯌꯦꯡꯕ꯭ꯔꯥ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕ꯭ꯔꯥ ꯑꯣ ꯁꯥꯔ ꯌꯦꯡꯉꯦ ꯑꯣꯀꯦ ꯑꯗꯣ ꯁꯤꯁꯇꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯡ ꯌꯦꯡꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯇꯦꯡ ꯑꯃꯇꯪꯁꯨ ꯊꯝꯕꯤꯌꯨ ꯑꯗꯣ ꯑꯩ ꯋꯥꯐꯝ ꯈꯔꯁꯨ ꯍꯥꯏꯖꯒꯦ ꯁꯥꯔꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕ ꯁꯨꯝ ꯎꯕꯗꯒꯤꯀꯣ ꯁꯥꯔ ꯑꯩꯅꯁꯨ ꯑꯩꯒꯤꯁꯤ ꯎꯝ ꯊꯥꯒꯠꯄ ꯃꯇꯝꯗ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯔꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩ ꯃꯌꯥꯝꯗꯒꯤ ꯁꯨꯝ ꯊꯤꯕꯅꯦ ꯑꯗꯩꯗ ꯍꯟꯗꯛꯀꯤ ꯈꯥꯕ ꯀꯩꯅꯣꯒꯤ ꯈꯥꯕ ꯉꯥꯟꯕꯒꯤ ꯃꯥꯒꯤ ꯑꯃꯈꯛ ꯁꯥꯔꯅ ꯗꯣꯅꯦꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯊꯦꯡꯅꯖꯩꯑꯕ ꯑꯗꯨ ꯎꯝ ꯊꯦꯡꯅꯕꯗꯨꯗ ꯑꯩꯅ ꯐꯣꯟ ꯅꯝꯕꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯆꯠꯇꯦ ꯈꯣꯠꯇꯦꯅ ꯃꯦꯁꯦꯟꯖꯔ ꯊꯥꯔꯛꯄꯅꯦ ꯑꯌꯥꯝ ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯈꯣꯠꯂꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔ ꯌꯦꯡꯉꯨ ꯈꯣꯠꯂ ꯑꯃꯗꯤ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯃꯥꯏꯅ ꯄꯥꯎꯗꯣ ꯁꯨꯝ ꯄꯤꯕꯤꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯈꯥ ꯉꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯁꯥꯔꯁꯤꯅ ꯄꯤꯔꯛꯄꯅꯦꯕ ꯑꯗꯩ ꯄꯤꯔꯛꯄꯗꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯣꯟ ꯅꯝꯕꯔꯁꯦ ꯊꯤꯔꯦ ꯈꯣꯠꯂꯦ ꯇꯧꯔꯒ ꯑꯗꯒꯤ ꯁꯥꯔꯗ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯂꯥꯏꯟ ꯂꯧꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯁꯤꯁꯇꯔ ꯍꯧꯖꯤꯛꯇ ꯏꯔꯝꯗꯝꯁꯤꯗ ꯌꯥꯝꯅ ꯌꯥꯗ ꯆꯥꯗꯕ ꯖꯒꯣꯠ ꯆꯥꯗꯕ ꯑꯗꯒꯤ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯏꯀꯣ ꯍꯣꯏ ꯁꯥꯔ ꯉꯔꯥꯡꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯏ ꯑꯗꯨꯇ ꯅꯠꯇꯕꯗ ꯚꯦꯔꯤ ꯀꯥꯏꯟ ꯑꯣꯐ ꯄꯥꯔꯁꯟ ꯑꯩꯈꯣꯏ ꯍꯤꯡꯅ ꯍꯥꯠꯈꯤꯕ ꯑꯗꯒꯤ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔꯇꯪ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯖꯕꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯁꯤ ꯉꯁꯤ ꯃꯤꯌꯥꯝꯗ ꯊꯝꯕꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯅ ꯃꯦꯁꯦꯖ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯁꯤ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗ ꯉꯁꯤ ꯁꯤꯁꯇꯔ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯝꯕ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯂꯥꯏꯐꯄꯨ ꯑꯗꯒꯤ ꯃꯌꯥꯝꯅ ꯊꯃꯣꯏ ꯆꯪꯅ ꯌꯦꯡꯕꯤꯔꯝꯕꯒꯤ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯤꯡ ꯐ꯭ꯔꯦꯟ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯦ ꯏꯆꯟ ꯈ꯭ꯋꯥꯏꯊꯤꯕꯤꯛꯇ ꯉꯁꯤ ꯑꯩ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃꯒ ꯍꯜꯂꯒ ꯑꯃꯨꯛꯀ ꯇꯧꯖꯔꯤ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯖꯤꯄꯦ ꯅꯝꯕꯔꯁꯤ ꯑꯩꯅ ꯀꯦꯞꯁꯟꯗ ꯃꯌꯥꯝ ꯏꯖꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯅꯕ ꯑꯩꯒꯤꯅ ꯉꯁꯤ ꯂꯥꯏꯚ ꯑꯁꯤꯒꯤꯗ ꯑꯃꯨꯛꯀꯁꯨ ꯍꯜꯂꯒ ꯍꯥꯏꯖꯔꯤ ꯀꯅꯥꯒꯨꯝꯕꯅ ꯆꯠꯄ ꯉꯝꯃꯒꯅ ꯆꯠꯂꯒ ꯑꯉꯝꯕ ꯈꯨꯗꯣꯜ ꯇꯧꯕꯤꯌꯨ ꯃꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯗ ꯏꯁꯣꯔꯅ ꯂꯥꯟꯅ ꯀꯔꯤꯁꯨ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯍꯪꯆꯤꯠ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯕ ꯇꯝꯕ ꯉꯝꯕ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯣꯏꯁꯅꯨ ꯄꯥꯉꯜ ꯑꯣꯏꯁꯅꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯁꯅꯨ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁꯇꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯤ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯆꯅꯨꯔꯥꯁꯤꯡꯁꯤ ꯉꯁꯤ ꯁꯤ ꯑꯃꯒ ꯑꯩ ꯄꯨꯁꯜꯂꯛ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯃꯔꯣꯝ ꯂꯥꯛꯏꯅ ꯏꯔꯝꯗꯝꯒꯤ ꯆꯅꯨꯔꯥꯁꯤꯡ ꯃꯌꯥꯡꯁꯤꯡꯗ ꯃꯋꯥ ꯃꯆꯥ ꯄꯥꯡꯒꯜꯗꯒꯤꯁꯨ ꯃꯩꯇꯩꯗꯒꯤꯁꯨ ꯂꯥꯛꯏ ꯃꯁꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯑꯒ ꯉꯁꯤ ꯁꯤꯁꯇꯔꯁꯤꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯇꯧ ꯇꯝꯗꯕꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯍꯤ 3 ꯍꯦꯟꯅ ꯀꯣꯃꯥꯗ ꯂꯩꯔꯕ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯐꯨꯜ ꯕꯣꯗꯤ ꯑꯣꯏꯔꯕ ꯑꯣꯡꯂꯤ ꯍꯦꯗ ꯈꯛꯇ ꯂꯤꯞ ꯇꯧꯔ ꯍꯤꯡꯉꯒ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯁꯤꯒꯤꯗꯃꯛ ꯈꯥꯡꯉꯒ ꯂꯩꯔꯤꯕ ꯁꯤꯁꯇꯔꯁꯤ ꯁꯦꯂꯨꯠ ꯇꯧꯐꯝ ꯊꯣꯛꯏ ꯑꯉꯝꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯑꯃꯗꯤ ꯕ꯭ꯔꯗꯔꯁꯤꯡ ꯏꯄꯥ ꯏꯄꯟꯁꯤꯡꯗ ꯑꯩꯅ ꯃꯁꯤ ꯊꯝꯖꯔꯤ ꯃꯁꯤ ꯌꯥꯝ ꯆꯥꯎꯊꯣꯛꯅꯉꯥꯏꯅꯤ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯗ ꯂꯩꯔꯤꯕ ꯃꯦꯁꯦꯖ ꯑꯃꯁꯨ ꯃꯁꯤ ꯈꯪꯕꯤꯍꯧꯔꯣ ꯏꯔꯩꯆꯥꯗ ꯂꯩꯔꯤꯕ ꯅꯤꯉꯣꯜꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯏꯆꯦ ꯏꯆꯟ ꯃꯧꯁꯤꯡ
ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯌꯥꯡꯗ ꯅꯆꯥ ꯅꯋꯥ ꯅꯨꯡꯁꯤꯕꯗꯣ ꯍꯨꯟꯗꯣꯛꯑꯒ ꯄꯥꯜꯂꯤꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤꯅꯤ ꯑꯗꯨꯅ ꯉꯁꯤ ꯁꯤꯁꯇꯔꯁꯤꯅ ꯈꯥꯡꯉꯒꯦ ꯍꯥꯏꯔꯗꯤ 6 year ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯑꯟꯀꯟꯁꯤꯌꯁ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯑꯁꯤꯕꯒꯨꯝ ꯂꯩꯕꯗ ngasi khangaga ai cha kandaba yade iwa kandaba yade na ngasi social media gi thongda fo thoglaga ai gi miyamdagi ai gi phattaba lamsat tawraga hingadai sarpodi ai gi afaba lamsat khara tawraga ai gi iwa bo iwa isi mit uba laini hainaribni isori hek mathangda leirisi iwa puroibasini aduna masigi ekoi gi sister gi wakalon si chu mayamna appreciate tawsi ma ki maning halaloisi mahak ki damakta ekoi mayamna angam ba mateng pangaga mahak ki family bo khajitang oirasu mateng pangbada afabo igani amadi pangmina si haibasi live to thamjari aduga ekoi gi comment da bibi re sile naw sing na su taseng namaki oina communion oiba natraga bad comment hatta bibi kano 6 year nupi ama na magi mawa koma da leibada manipur da khangma ngamgada nupi si am leitre hojik matamda siai na ekoi nupi sing da waro bigano na koi section na ba haibani che selfi ngasi mayang sing da mawa ma sang do maga pan ki ba pakhang me na pan ki sing je khara lera ga deli da tok pirame marani bak ta tok pirame adu da tok pirame hai si du kari gino lamket na mai bi ahen bada paisa khara pa ma chat pagi madu munna ki am ta sister na thamning bo pham leira su me am da dum thambiyo ꯑꯩꯒꯤꯗꯤ ꯁꯥꯔ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯝꯕꯁꯨ ꯍꯩꯖꯗꯦ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯅꯁꯨ ꯅꯨꯄꯥꯁꯦ ꯅꯥꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯉꯥꯛꯇ ꯈꯟꯕ ꯌꯥꯗꯦꯕ ꯂꯩꯍꯧꯔꯤꯕ ꯏꯆꯥꯅꯤꯁꯤꯒꯤ ꯈꯜꯂꯀꯥꯟꯗ ꯃꯣꯏ ꯃꯤ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯍꯧꯔꯤꯕ ꯏꯆꯥꯁꯤꯡꯁꯤꯗ ꯍꯌꯦꯡ ꯑꯩꯅ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯣ ꯃꯗꯨꯒꯤ ꯈꯜꯂꯀꯥꯟꯗ ꯁꯦꯝꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯁꯥꯔ ꯆꯨꯝꯃꯦ ꯑꯩꯁꯨ ꯌꯥꯝ waba haji sa ay mirol ani su na laiba nati ay tabok su satliba ni taba haji may amgi mating su pangi adegi di mo halaga yumda ay tanda wajaba natin na sa ay kanada su tanya pam naite tabu ay isa ani sina ay gidi hawai ni hay tare sa mo ay si tamakta na yan hingi si nga si di maina ay gumama yamam layraga su ko isa gi khalaga din laibiyo angam akoy masena dum mateng pang naraga loy sa Okay, thank you, sister. Ki wakalon se am sagali. Adoga irei cha da le riba iram dam da le riba chanura sing. Isi chan sing nakoi ju tam jangai mathau tai. Le riba adoga masi su bek halandana ba se akoi le riba ira kunba paisa paiba aso wasang officer sing nakoi dai hambal request i sugumba iram dam chanura sing kathok podana masuru ko iraba akhang kan ba chanura sing tibu akoi na support tawdraba akoi na unu na mateng pangdraga di tayo na balang bida sa kibusu yay amatok kibusu yay masi sister si ginate ko masi salay iba mayam si kanagumba na sa drug addict ko raga adoy kanagumba na youth aga kanagumba number 4 charaga masi nupi sing that torture to su mayam lady adugumba dagi nupi sing sina nupa gi so soiba very kind of matter like ko nupi kakta nga sai haiba nate nupi kakta lamsa kamba nate nupa gi so soiba mayam lay ay ganun ka tayo jay sa sumesha na haidu yam tinchi mo pa dubu ni pina ni yam tina soiba lag pa haiba se magi imungi ko na raktaba dagi ni haiba yaiba sigumba like talay ba sinsi masimunaw na kitang yeng biba adu natraga like kaya natraga haidi maruk mapa na kitang support to biraga di magi su maning tunga di kasu toy na hen ba saloy dara haiba wakanda ikanjay ba sir okay hujiki sister na hairi su yam chume aduna ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯅ ꯀꯤꯌꯔ ꯇꯧꯕꯤꯗꯕ ꯑꯗꯒꯤ ꯑꯗꯨꯝꯕꯗꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯁꯣꯏꯔꯕ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯐꯦꯃꯤꯂꯤꯗ ꯃꯌꯥꯝ ꯊꯣꯛꯏꯕꯅꯤ ꯁꯤꯁꯇꯔꯗ ꯊꯣꯛꯏꯕꯁꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯗꯁꯨ ꯊꯣꯛꯍꯟꯕꯤꯗꯕ ꯑꯣꯏꯁꯅꯨ ꯑꯃꯗꯤ ꯁꯤꯁꯇꯔꯒꯤ ꯑꯋꯥꯕꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯍꯧꯖꯤꯛ ꯂꯥꯏꯐ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯒ ꯃꯇꯦꯡꯁꯤ ꯌꯥꯔꯒꯗꯤ ꯄꯥꯡꯕꯤꯌꯣ ꯑꯃꯗꯤ ꯃꯁꯤ 1 weekꯀꯤ ꯑꯩ ꯀꯩꯗꯧꯖꯒꯦ 1 week ꯊꯝꯖꯕꯅꯤ ngamibo makoy aigi friends sing brothers sing hanadai su mateng pangaga laiba yamna puchen chawraba isili naw sing ngasi gi live sida yengbiri sing aikoigi sister ki pizza ba caption da pizza ba gps sida angam mateng khara pambina ba ai salam lo na request tawjari amadi aduga ngasi gi live sida yengi isili naw sing negative comment pirosi live si bo share mateng pangbo ngamdraga su share to biyo ipum khudimak to yawalaga
ꯂꯩꯔꯤꯕ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯑꯃꯗꯤ ꯇꯥꯃꯣꯁꯤꯒꯤ ꯑꯅꯥꯕꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯉꯝꯕꯁꯤꯡꯅ ꯄ꯭ꯔꯦꯌꯔꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯉꯝꯗꯕ ꯍꯦꯜꯞ ꯇꯧꯕ ꯉꯝꯖꯗꯕ ꯂꯥꯏꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯦꯡꯕꯤꯔꯒꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯤꯌꯥꯔ ꯑꯃꯗꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯔꯤ ꯃꯅꯤꯊꯣꯏ ꯑꯁꯂꯥꯝ ꯑꯂꯩꯀꯨꯝ ꯏꯅꯥꯎ ꯑꯩꯁꯤ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯥꯖ ꯁꯤꯁꯇꯔ ꯍꯥꯏꯐꯦꯠ ꯃꯌꯥꯝꯅ ꯀꯃꯦꯟ ꯀꯩꯗꯧꯕꯗꯣ ꯍꯥꯏꯐꯦꯠꯇ ꯄꯥꯕꯤꯌꯨꯀꯣ ꯑꯩ ꯃꯣꯕꯥꯏꯜꯁꯤ ꯈꯤꯇꯪ ꯁꯦꯝꯒꯦ ꯑꯝꯇ ꯄꯥꯕꯤꯌꯨ ꯀꯃꯦꯟ ꯁꯥꯔ ꯀꯃꯦꯟꯁꯦ ꯃꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯗꯨ ꯃꯔꯛꯇꯒꯤ ꯑꯗꯨꯝ ꯄꯥꯔꯛꯑꯒꯦꯀꯣ ꯀꯩꯅꯣꯒꯤ ꯑꯁꯤꯝ ꯆꯤꯁꯝ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯁ꯭ꯀꯦꯅꯔ ꯍꯥꯞꯄꯤꯌꯣ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯞꯆꯒꯦ ꯍꯥꯏꯌꯦ ꯁꯥꯔ ꯑꯗꯒꯤ ꯅꯝꯕꯔ ꯀꯦꯞꯁꯟꯗ ꯅꯝꯕꯔ ꯄꯤꯈ꯭ꯔꯕꯅꯦ ꯖꯤꯄꯦ ꯅꯝꯕꯔ ꯄꯤꯈ꯭ꯔꯕꯅꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯣꯏꯅ ꯍꯥꯞꯄꯤꯌꯣ ꯍꯥꯏ ꯑꯗꯨꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯌꯥꯎꯋꯦ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯣꯀꯦ ꯚꯤꯗꯤꯑꯣ ꯁ꯭ꯀꯦꯅꯔ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯃꯛꯀꯦ ꯂꯥꯏꯚꯁꯤ ꯂꯣꯏꯔꯒ ꯑꯗꯨꯁꯨ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯁ꯭ꯀꯦꯅꯔꯒꯤꯗꯤ ꯁꯤꯗꯗꯤ ꯂꯥꯏꯚꯇꯗꯤ ꯍꯥꯞꯄ ꯌꯥꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯅꯝꯕꯔ ꯄꯤꯖꯔꯤꯕ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛꯇꯪ ꯀꯦꯞꯁꯟꯗ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯀꯩꯗꯧꯕꯤꯔꯣ ꯀꯩꯅꯣ ꯁꯨꯁꯤꯜ ꯁꯥꯔ ꯀꯩ ꯀꯥꯞꯈꯤꯕꯅꯤ ꯌꯧꯔꯛꯄ꯭ꯔꯥ ꯂꯝꯗꯒꯤꯅꯣ ꯌꯦꯡꯉꯣ ꯁꯨꯁꯤꯜ ꯀꯨꯃꯥꯔꯅ ꯂꯨꯄꯥ 500 ꯀꯥꯞꯈꯤꯕꯅꯤ ꯌꯧꯔꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯔꯤ ꯊꯦꯡꯛ ꯌꯨ ꯁꯨꯁꯤꯜ ꯀꯨꯃꯥꯔ ꯀꯨꯃꯥꯔꯅ ꯂꯨꯄꯥ ꯁꯤꯁꯇꯔꯒꯤ ꯚꯣꯏꯁꯇꯨ ꯁꯦꯡꯅ ꯇꯥꯗ꯭ꯔꯦ ꯍꯜꯂꯣ ꯇꯥꯔꯦ ꯁꯤꯁꯦ ꯂꯨꯄꯥ 500 ꯀꯥꯞꯈ꯭ꯔꯕꯅꯦ ꯍꯥꯏꯗꯤ ꯁꯤꯃ ꯌꯧꯔꯛꯑꯦ ꯁꯨꯁꯤꯜ ꯀꯨꯃꯥꯔꯒꯤ ꯃꯌꯦꯡꯕꯝ ꯍꯥꯏꯁꯤꯀꯣ ꯂꯤꯁꯇꯣ ꯁꯤꯁꯇꯔꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯏꯔꯒ ꯊꯝꯕꯤꯔꯣ ꯅꯦꯛꯁ ꯋꯤꯛꯇ ꯃꯗꯨꯒꯤ ꯇꯣꯇꯦꯜꯗꯣ ꯂꯥꯎꯊꯣꯛꯑꯁꯤ ꯃꯌꯥꯝꯗꯀꯣ ꯃꯃꯤꯡꯗꯨꯒ ꯃꯌꯥꯝꯅ ꯀꯩꯗꯧꯔꯛꯄꯁꯤꯡꯗꯣ ꯊꯦꯡꯛ ꯌꯨ ꯁꯨꯁꯤꯜ ꯀꯨꯃꯥꯔ ꯍꯣꯏ ꯌꯥꯏ ꯇꯧꯔꯨꯕꯁꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣꯅ ꯌꯥꯝꯅ ꯇꯣꯜꯂ ꯇꯥꯔꯕ ꯁꯤꯁꯇꯔꯁꯤꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯅꯍꯥꯛꯅ ꯇꯧꯔꯨꯕꯁꯤꯡꯗ ꯃꯥꯏ ꯄꯥꯛꯄꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ ꯔꯣꯍꯥꯅ ꯁꯥꯍꯥꯅꯤ ꯃꯇꯦꯡ ꯇꯧꯖꯒꯦ ꯁꯤꯁꯇꯔ ꯅꯪꯒꯤꯗꯨ ꯅꯦꯠꯋꯥर्क ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗ ꯂꯩꯕꯤꯌꯨꯅꯦ ꯕ꯭ꯔꯣꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯜꯗ ꯅꯠꯇ꯭ꯔꯥ ꯑꯃꯨꯖꯥꯎ ꯈꯨꯡꯈꯥꯝ ꯑꯩ ꯕꯦꯡꯒꯣꯜꯗꯒꯤ ꯅꯠꯇꯦ ꯂꯥꯡ ꯁꯥꯏꯠꯇꯒꯤꯅꯤ ꯁꯤꯁꯇꯔ ꯕꯦꯖꯤꯇꯥ ꯅꯪꯒꯤꯗꯨ ꯅꯦꯠꯋꯥर्क ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗ ꯂꯩꯕꯤꯌꯣ ꯃꯄꯥꯟꯗꯗꯤ ꯃꯝꯅꯤꯗꯅ ꯑꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯦꯡꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯃꯗ ꯑꯩꯅ ꯌꯦꯡꯕꯅꯤꯀꯣ ꯑꯣ ꯁꯦꯡꯕ ꯃꯥꯜꯂꯦ ꯁꯤꯁꯇꯔ ꯁꯤ ꯁꯦꯡꯕ꯭ꯔꯥ ꯃꯌꯥꯝꯗ ꯀꯃꯦꯟꯗ ꯌꯦꯡꯉꯣ ꯑꯩꯅ ꯀꯩꯗꯧꯕꯗꯗꯤ ꯈꯪꯉꯔꯣꯏ ꯊꯣꯏꯅ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯅꯍꯥꯟꯗꯒꯤ ꯑꯋꯥꯕꯒꯤ ꯍꯦꯜꯞ ꯇꯧꯔꯛꯄꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕꯁꯤ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯝꯃꯦꯀꯣ ꯑꯩꯈꯣꯏ ꯑꯉꯝꯕ ꯂꯨꯄꯥ 10 ꯑꯣꯏꯔꯁꯨ 100 ꯑꯣꯏꯔꯣ ꯂꯨꯄꯥ 5 ꯑꯣꯏꯔꯣ 10 ꯑꯣꯏꯔꯣ ꯀꯣ 1000 ꯑꯣꯏꯔꯣ ꯄꯥꯡꯃꯤꯟꯅꯁꯤ ꯖꯥꯠ ꯕꯤꯖꯥꯠ ꯊꯤꯗꯕꯤꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯇꯦꯡ ꯄꯥꯡꯅꯔꯕ ꯑꯃꯗꯤ ꯆꯥꯔꯧ ꯃꯧꯔꯧꯅꯔꯕ ꯑꯃꯗꯤ ꯉꯁꯤ ꯑꯦꯟꯖꯥꯡ ꯂꯥꯟꯅꯔꯕ ꯃꯇꯝꯗꯇ ꯅꯨꯡꯁꯤꯅꯕꯁꯤ ꯍꯦꯜꯂꯛꯀꯗꯕ ꯏꯔꯝꯗꯝꯗ ꯁꯥꯟꯇꯤꯁꯨ ꯑꯣꯏꯔꯛꯀꯅꯦꯅ ꯈꯟꯖꯩꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩ ꯉꯁꯤ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯇꯁꯦꯡꯅ ꯁꯤꯁꯇꯔꯁꯤꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯂꯥꯏꯚꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯡꯕꯤꯔꯛꯏꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯇꯁꯦꯡꯅ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯃꯥꯒꯤ ꯑꯩ ꯍꯜꯂꯒꯁꯨ ꯍꯥꯏꯖꯔꯒꯦ ꯂꯥꯏꯚꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯍꯁꯕꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯇꯔꯒꯤ ꯍꯁꯕꯦꯟꯁꯤ ꯆꯍꯤ 6 ꯍꯦꯟꯅ ꯀꯣꯃꯥꯗ ꯂꯩꯕꯒꯨꯝ ꯃꯍꯥꯛꯁꯤ ꯑꯇꯩ ꯂꯣꯏꯅ ꯍꯛꯆꯥꯡꯁꯤ ꯁꯤꯊꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯤ ꯍꯥꯏꯇꯥꯔꯦ ꯃꯀꯣꯛꯈꯛ ꯍꯤꯡꯉꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯂꯩꯔꯦ ꯀꯔꯤꯝ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥ 2ꯅꯤ ꯃꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯃꯗꯤ ꯂꯩꯔꯤꯕ ꯇꯥꯃꯣꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯕꯒꯤ ꯄꯩꯁꯥ ꯑꯃꯐꯥꯎ ꯂꯩꯖꯗ꯭ꯔꯦ ꯁꯤꯁꯇꯔꯁꯤꯗ ꯑꯗꯣ ꯂꯩꯉꯥꯛꯀꯤ MLA ꯃꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLAꯗꯁꯨ ꯍꯥꯏꯖꯔꯨꯕꯗ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯄꯥꯡꯕꯤꯔꯛꯇꯕꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯅꯤꯖꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ
ꯏꯔꯩꯆꯥꯁꯤꯡꯅ ꯏꯆꯟ ꯑꯃꯒꯨꯝꯕꯅꯤ ꯏꯆꯦ ꯑꯃꯒꯨꯝꯕꯅꯤ ꯈꯜꯂꯒ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤꯗ ꯍꯥꯏꯔꯤꯕ ꯏꯆꯦ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯟꯃꯤꯟꯅꯗꯕ ꯌꯥꯗꯦ ꯃꯍꯥꯛꯀꯤ ꯏꯃꯨꯡꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯃꯍꯥꯛꯀꯤ ꯏꯃꯨꯡꯕꯨ ꯁꯄꯣꯔꯠ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯒꯤ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯁꯤꯗ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯂꯥꯟꯅꯁꯨ ꯈꯟꯕꯤꯗꯅꯕ ꯑꯩ ꯊꯝꯖꯔꯤꯀꯣ ꯑꯗꯨꯒ ꯀꯅꯥꯅꯣꯃ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯨꯄꯥ 100 ꯀꯥꯞꯈꯤꯕꯅꯤ ꯌꯧꯔꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯆꯍꯨꯝꯗ ꯑꯗꯣ ꯌꯧꯔꯛꯑꯦ ꯃꯌꯥꯝꯗ ꯑꯩ ꯀꯩꯅꯣꯝꯒ ꯍꯥꯏꯖꯔꯛꯀꯦ ꯂꯥꯏꯐꯁꯤꯗꯁꯨ ꯑꯗꯨꯝ ꯍꯟꯕꯗꯤ ꯀꯃꯦꯟ ꯍꯜꯂꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯦꯛꯁ ꯋꯤꯛꯀꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝꯒꯤ ꯂꯣꯏꯅ ꯃꯃꯤꯡꯁꯤꯡ ꯄꯥꯡꯕꯤꯔꯛꯏꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯎꯊꯣꯛꯆꯔꯛꯀꯅꯤꯀꯣ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯑꯩ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯑꯗꯣ ꯁꯤꯁꯇꯔꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯗꯣ ꯑꯗꯨꯝ ꯏꯔꯒ ꯊꯝꯕꯤꯌꯣꯀꯣ ꯁꯨꯃꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣ ꯍꯥꯏꯀꯣ ꯑꯝꯇ ꯑꯗꯨꯝ ꯍꯥꯏꯔꯣ ꯂꯥꯏꯐꯇ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ 76 ꯑꯗꯨꯝ ꯍꯥꯏꯌꯣ 76 ꯍꯥꯏꯔ ꯑꯗꯨꯝ ꯍꯥꯏꯌꯣ ꯃꯈꯥꯗ 76 이래고 76 ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯣ ꯃꯤꯅꯅꯦ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯝ ꯍꯥꯏꯌꯣꯕ ꯅꯪꯒꯤꯗꯤ ꯐꯠ ꯂꯥꯎꯅ ꯍꯥꯏꯈꯣ 7640914986 ꯑꯃꯨꯛꯇꯪ ꯍꯟꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯌꯥꯝꯗ 7640914986 ꯑꯝꯇꯪ ꯀꯦꯞꯁꯟꯗꯗꯤ ꯍꯥꯞꯆꯕꯅꯤ ꯃꯌꯥꯝꯅ ꯎꯕꯤꯗꯕꯩꯔꯥ ꯈꯪꯗꯦ ꯀꯦꯞꯁꯟꯗ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯞꯆꯕꯅꯤ ꯑꯩ ꯀꯦꯞꯁꯟꯗ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯞꯆꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ 이럴게ꯀꯣ ꯆꯨꯝꯃꯦ ꯀꯦꯞꯁꯟꯗ ꯖꯤꯄꯦ ꯅꯝꯕꯔ ꯂꯩꯕꯅꯤ ꯃꯌꯥꯝ 저희 ꯁꯦꯡꯅ ꯇꯥꯗ꯭ꯔꯦ ꯅꯪꯒꯤꯗꯣ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯥꯔ ꯁꯤꯗꯤ ꯊꯣꯛꯐꯝ ꯂꯩꯇ꯭ꯔꯦ ꯁꯥꯔ ꯑꯣ ꯁꯦꯡꯉꯦ ꯑꯃꯃꯨꯛ ꯑꯩ ꯁꯦꯡꯉꯦ ꯁꯨꯝ ꯀꯩꯅꯣ ꯑꯃꯨꯛ ꯁꯦꯡꯉꯦ ꯔꯤꯄꯤꯠ ꯑꯦꯒꯦꯟ ꯍꯥꯏꯔꯦ ꯑꯁꯤꯗꯒꯤ ꯏꯔꯦ ꯇꯥꯅ ꯀꯃꯦꯟꯗ 76409149 ꯑꯗꯨꯒ 86 ꯃꯌꯥꯝ ꯈꯪꯗꯕ ꯌꯥꯎꯔꯕꯁꯨ ꯑꯩ ꯄ꯭ꯔꯤꯟ ꯄꯣꯁ ꯇꯧꯔꯒꯦꯀꯣ ꯀꯃꯦꯟꯗꯣ ꯑꯩ ꯄ꯭ꯔꯤꯟ ꯄꯣꯁ ꯇꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯄ꯭ꯔꯤꯟ ꯄꯣꯁ ꯇꯧꯔꯒꯦ ꯁꯤꯗ ꯂꯩꯔꯦ ꯀꯃꯦꯟꯗ ꯄ꯭ꯔꯤꯟ ꯄꯣꯁ ꯇꯧꯔꯕꯅꯤ ꯃꯌꯥꯝ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯗꯣ ꯄ꯭ꯔꯤꯟ ꯄꯣꯁ ꯇꯧꯔꯕꯅꯤ ꯍꯧꯖꯤꯛ ꯎꯔꯝꯕꯅꯤ ꯃꯌꯥꯝꯅꯁꯨ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯦꯡꯅ ꯁꯤꯁꯇꯔꯒꯤ ꯄ꯭ꯔꯦꯌꯔꯁꯨ ꯇꯧꯕꯤꯌꯣ ꯀꯅꯥꯒꯨꯝꯕ ꯂꯩꯖꯗꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯁꯤꯌꯥꯔ ꯌꯥꯝꯅ ꯇꯧꯕꯤꯌꯣ ꯏꯔꯝꯗꯝꯗ ꯉꯁꯤ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛꯁꯤꯗ ꯑꯩꯅ ꯉꯁꯤ ꯁꯤꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔꯕ ꯃꯌꯥꯝꯕꯨ ꯑꯦꯛꯁꯦꯞ ꯇꯧꯔꯤꯕꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯗꯅ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯃꯁꯦꯜ ꯄꯨꯅꯗꯅ ꯂꯧꯅꯗꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯀꯅꯥꯅꯅꯣꯕ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯤꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯁꯤꯕꯗ ꯀꯔꯤꯁꯨ ꯄꯨꯔꯣꯏꯅ ꯑꯩꯈꯣꯏ ꯑꯩꯁꯨ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯔꯤꯆ ꯄꯥꯔꯁꯟ ꯑꯩꯅ ꯉꯁꯤ ꯇꯧꯖꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯤ ꯏꯔꯝꯗꯝꯒꯤ ꯂꯥꯏꯔꯕꯁꯤꯡꯒꯤꯅꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯇꯟꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯋꯥꯔꯧꯕꯤꯅꯨ ꯁꯣꯔꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯒꯅꯤ ꯅꯪ ꯇꯧꯕꯅ ꯅꯪ ꯐꯪꯒꯅꯤ God is can do everything God is one ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯤꯁꯛꯅꯤ ꯃꯄꯨꯗꯤ ꯑꯃꯈꯛꯇꯅꯤ ꯏꯁꯣꯔ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯗ ꯙꯔꯃꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯆꯠꯂꯣ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯑꯃꯗꯤ ꯂꯩꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯥꯔ ꯇꯧꯅꯕꯗꯤ ꯀꯥꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯔꯤ ꯀꯃꯦꯟꯗ ꯍꯥꯏꯐꯦꯠꯇꯪ ꯁꯤꯁꯇꯔ ꯕꯤꯖꯤꯇꯥ ꯍꯥꯏꯐꯦꯠꯇꯪ ꯂꯥꯞꯂꯞꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯎꯔꯗꯤ ꯑꯗꯨꯝ ꯀꯩꯗꯧꯕꯤꯌꯨꯀꯣ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯁꯤꯗ ꯀꯩꯗꯧꯔꯣ ꯍꯥꯏꯕꯅꯣ ꯍꯦꯜꯞ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯁꯤꯒꯤ ꯑꯩ ꯂꯥꯏꯚꯁꯤ ꯂꯣꯏꯔꯒ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯗꯤꯇꯦꯜꯁꯨ ꯉꯁꯥꯏ ꯂꯥꯏꯚꯇꯁꯨ ꯑꯍꯧꯕꯗ ꯎꯈ꯭ꯔꯕꯅꯤ ꯅꯧꯅ ꯆꯪꯉꯛꯄꯁꯤꯡꯗꯤ ꯎꯔꯝꯃꯔꯣꯏ ꯑꯃꯨꯛꯀꯁꯨ ꯍꯜꯂꯒ ꯍꯥꯏꯖꯒꯦ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯍꯁꯕꯦꯟꯁꯤ ꯑꯩꯈꯣꯏꯒꯤ 6 year ꯀꯣꯃꯥꯗ ꯇꯥꯕꯒꯨꯝ ꯑꯣꯡꯂꯤ ꯀꯣꯛꯈꯛ ꯍꯤꯡꯉꯒ ꯑꯇꯩ ꯂꯦꯡꯕ ꯉꯝꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ 2ꯅꯤ ꯃꯗꯨꯒꯤ ꯐꯦꯃꯤꯂꯤ ꯃꯦꯅꯦꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯁꯕꯦꯟꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯉꯝꯃꯛꯇꯕꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯅꯤ ꯈꯜꯂꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯅꯨꯔꯥ ꯁꯤꯁꯇꯔ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯜꯞ ꯍꯥꯏꯔꯛꯄꯅꯤ
ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯃꯩꯇꯩ ꯈꯥꯏꯗꯅ ꯈ꯭ꯔꯤꯁꯇꯦꯟ ꯈꯥꯏꯗꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤꯁꯨ ꯑꯐꯕꯁꯤꯡꯗꯨ ꯂꯩꯔꯝꯒꯅꯤ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯄ꯭ꯔꯤꯟ ꯄꯣꯁ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯑꯩꯁꯦ ꯐꯖꯅ ꯄꯨꯜꯂꯨꯗꯦꯅ ꯍꯥꯏꯔꯦ ꯍꯥꯏꯈꯤꯕ ꯑꯃ ꯌꯥꯎꯋꯦ ꯅꯪꯅꯗꯤ ꯎꯔꯣꯏ ꯅꯪꯒꯤ ꯐꯣꯜꯗꯣ ꯑꯥꯏꯐꯣꯟ ꯅꯠꯇꯦ ꯑꯗꯨꯅꯅꯤ ꯑꯥꯏꯐꯣꯟ ꯑꯣꯏꯗꯤ ꯎꯗꯧꯕ ꯃꯌꯥꯝ ꯂꯥꯏꯚꯁꯤ ꯌꯦꯡꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯐꯖꯅ ꯎꯔꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯉꯁꯥꯏ ꯃꯔꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯎꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯌꯨ ꯂꯥꯏꯚ ꯑꯁꯤ ꯌꯦꯡꯉꯤꯕ ꯏꯆꯤꯜ ꯃꯣꯔ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯐꯖꯅ ꯑꯩꯁꯤ ꯐꯖꯅ ꯎꯔꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯀꯦꯞꯁꯟꯗ ꯏꯔꯤꯕ ꯅꯝꯕꯔꯗꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯐ꯭ꯔꯦꯟ ꯇꯧꯅꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯅ ꯍꯦꯜꯞ ꯇꯧꯅꯤꯡꯕꯒꯤ ꯉꯁꯥꯏ ꯍꯪꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯑꯗꯨ ꯇꯧꯕꯤꯌꯣ ꯕ꯭ꯔꯣ ꯑꯩꯁꯨ ꯆꯪꯂꯛꯀꯦ ꯂꯥꯏꯚꯁꯤ ꯑꯩꯈꯣꯏꯒꯤ ꯆꯪꯕꯁꯦ ꯚꯤꯗꯤꯑꯣꯁꯤ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯎꯗꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯔꯤ ꯂꯥꯏꯚꯁꯤꯗꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯖꯣꯏꯟ ꯑꯃꯇꯪ ꯑꯩ ꯂꯧꯖꯔꯔꯣꯏꯒꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯂꯩꯔꯤ ꯑꯗꯨꯒ ꯂꯥꯛꯈꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯀꯣ ꯑꯩꯅ ꯃꯁꯤ ꯑꯣꯟꯂꯥꯏꯟꯗ ꯗꯣꯅꯦꯁꯟ ꯑꯗꯨꯒ ꯇꯣꯜꯂ ꯇꯥꯔꯕ ꯃꯌꯥꯝꯁꯦ ꯄꯨꯊꯣꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯏꯔꯝꯗꯝꯗ ꯁꯤꯒꯨꯝꯕ ꯂꯤꯁꯤꯡ ꯀꯌꯥ ꯂꯩꯔꯤꯕꯅꯦꯕ ꯉꯁꯤ ꯁꯤꯗ ꯊꯦꯡꯅꯔꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯉꯕ ꯀꯅꯥꯃ ꯍꯟꯅ ꯌꯦꯡꯕꯗ ꯂꯩꯁꯜꯂꯛꯇ꯭ꯔꯕ ꯑꯋꯥꯕ ꯂꯥꯏꯔꯕ ꯃꯁꯦꯟ ꯀꯩꯗꯧꯕ ꯁꯨꯝꯕ ꯁꯤꯁꯇꯔ ꯅꯈꯣꯏꯒꯤ ꯑꯩꯅ ꯍꯪꯅꯤꯡꯕ ꯑꯃ ꯅꯈꯣꯏꯅ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯃꯦꯀꯣꯂꯥꯗꯔꯥ ꯃꯦꯀꯣꯂꯥꯗꯒꯤ ꯑꯣꯀꯦ ꯂꯩꯔꯦꯟꯖꯝ ꯍꯥꯏꯕ ꯁꯦꯡꯅ ꯇꯥꯈꯤꯗ꯭ꯔꯦ ꯅꯪꯒꯤ ꯅꯦꯠꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯇꯥꯗꯕ꯭ꯔꯣ ꯁꯥꯔ ꯇꯥꯔꯦ ꯇꯥꯔꯦ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯑꯣ ꯃꯁꯤ ꯍꯦꯜꯞꯂꯥꯏꯟꯒꯤꯅꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯟꯖꯤꯜ ꯍꯥꯏꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯁꯤꯒꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕꯒꯤ ꯍꯦꯜꯞꯀꯤꯗꯃꯛꯇ ꯂꯥꯏꯚ ꯑꯁꯤ ꯑꯣꯏꯔꯅꯤ ꯉꯁꯤꯒꯤꯗꯤ ꯑꯌꯥꯝꯕꯅ ꯑꯇꯩ ꯋꯥꯐꯝ ꯊꯣꯏꯗꯣꯛꯅ ꯊꯝꯖꯔꯔꯣꯏꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯂꯥꯏꯚꯁꯤ ꯀꯔꯤꯒꯨꯝꯕ ꯍꯜꯂꯒ ꯑꯃꯨꯛ ꯌꯦꯡꯕꯤꯌꯣ ꯇꯉꯥꯏ ꯐꯗ꯭ꯔꯒꯅ ꯍꯟꯖꯟ ꯁꯨꯝ ꯀꯩꯗꯧꯕꯗꯁꯨ ꯃꯌꯥꯝ ꯑꯇꯩ ꯇꯥꯕꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯗ ꯑꯩꯅ ꯑꯄꯤꯜ ꯑꯃꯇꯒ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯀꯔꯤꯁꯦ ꯐꯤꯔꯣꯖ ꯈꯥꯟ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯀꯃꯦꯟꯗ ꯑꯝꯇꯪ ꯐꯤꯔꯣꯖ ꯈꯥꯟ ꯅꯪ ꯐꯖꯅ ꯀꯃꯦꯟꯗ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯣꯁꯁꯤ ꯂꯧꯈꯠꯂꯛꯇ꯭ꯔꯤꯁꯤ ꯄꯣꯁꯁꯤ ꯑꯃꯨꯛ ꯍꯜꯂꯒ ꯇꯧꯔꯔꯣꯏꯒꯦ ꯃꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯔꯝꯗ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯊꯣꯏꯅ ꯑꯗꯨꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯑꯩꯁꯨ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ
ꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯀꯔꯟ ꯂꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯊꯤ ꯋꯥꯔꯦꯝꯗꯤ ꯇꯧꯕꯤꯔꯛꯀꯅꯣꯅ ꯑꯩ ꯊꯝꯖꯔꯤ ꯑꯗꯣ ꯂꯥꯏꯚ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯩꯒꯨꯝꯕ ꯅꯁꯥꯒꯤ ꯏꯟꯇꯔꯦꯁ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯨꯅꯨ ꯃꯁꯤꯒꯨꯝꯕ ꯍꯦꯜꯞꯂꯥꯏꯟꯁꯤꯗ ꯅꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯉꯝꯗ꯭ꯔꯦ ꯅꯁꯥꯒꯤꯗꯤꯀꯣ ꯃꯗꯨ ꯕꯥꯏ ꯐꯣꯔꯁ ꯅꯠꯇꯦ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯔꯝꯗꯥꯏꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯐꯖꯅ ꯑꯝꯇꯪ ꯀꯃꯦꯟꯗ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯤꯔꯛꯑꯣ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯁꯨ ꯑꯩꯅ ꯃꯗꯨꯒꯤ ꯀꯩꯗꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯋꯥꯔꯧꯕꯤꯔꯣꯏ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡꯗꯤ ꯑꯩꯅ ꯀꯩꯗꯧꯔꯔꯣꯏ ꯑꯦꯛꯁꯦꯞ ꯇꯧꯔꯛꯑꯔꯣꯏ ꯃꯣꯏꯅꯥꯝ ꯑꯖꯥꯗ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯕ꯭ꯔꯣ ꯂꯨꯄꯥ ꯇꯔꯥ ꯅꯪꯒꯤꯗꯣ ꯀꯃꯦꯟꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯦꯁꯦꯖꯇꯣ ꯐꯤꯔꯣꯁ ꯂꯨꯄꯥ ꯇꯔꯥ ꯇꯔꯥ ꯍꯥꯞꯇ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯥꯏ ꯀꯃꯦꯟꯁꯦ ꯑꯩ ꯅꯪꯒꯤ ꯀꯃꯦꯟꯗꯣ ꯑꯩ ꯈꯪꯖꯗ꯭ꯔꯦꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯩ ꯎꯔꯕ ꯌꯦꯡꯉꯣ ꯉꯁꯥꯏ ꯎꯗꯦꯅ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃ ꯎꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯂꯥꯏꯚꯁꯤꯗꯤ ꯑꯗꯨꯝ ꯎꯗꯕꯅꯤ ꯑꯩꯒꯤ ꯐꯣꯜꯅꯔꯥ ꯃꯌꯥꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯄꯣꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯎꯔꯕ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯀꯃꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯃꯌꯥꯝꯗ ꯑꯩ ꯉꯁꯥꯏ ꯊꯝꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯉꯔꯥꯡ ꯂꯩꯈꯤꯗꯕ ꯏꯆꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯄꯣꯁט ꯇꯧꯅꯔꯤꯕꯁꯤꯡ ꯃꯗꯨ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯣ ꯃꯁꯤ ꯑꯃ ꯀꯥꯏꯟꯂꯤ ꯑꯩ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯦꯅꯤ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯃꯣꯔ ꯗꯦꯟ 80% ꯁꯞꯄꯣꯔꯠ ꯇꯧꯔꯛꯏ ꯀꯣꯟꯗꯦꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯒ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯤꯕꯁꯤꯡꯅꯁꯨ ꯌꯥꯝ ꯐꯖꯅ ꯐꯦꯟꯁꯤꯌꯥꯔꯒꯤ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯑꯗꯨꯒ ꯂꯥꯏꯚꯇꯁꯨ ꯑꯩ ꯎꯖꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯁꯤꯅꯦꯅ ꯍꯥꯏꯔꯒ ꯃꯩꯇꯩ ꯍꯥꯠꯂꯗꯝꯅꯤ ꯄꯥꯡꯒꯜ ꯍꯥꯠꯂꯗꯝꯅꯤꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯩ ꯊꯦꯡꯅꯩꯀꯣ ꯈꯔ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯃꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯒꯅꯣꯅ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯗꯨꯃ ꯃꯅꯤꯄꯨꯔꯗꯕꯨ ꯄꯥꯡꯒꯜ ꯈꯛꯇꯔꯣ ꯐꯨꯔꯤꯕ ꯄꯥꯡꯒꯜ ꯈꯛꯇꯔꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯅ ꯐꯨꯔꯤꯕ ꯆꯩꯔꯤꯕ ꯑꯩꯈꯣꯏꯗ ꯕꯤꯍꯦꯚꯤꯌꯔ ꯎꯠꯂꯤꯕ ꯃꯣꯏ ꯑꯦꯇꯤꯆ꯭ꯌꯨꯠ ꯃꯣꯏꯒꯤ ꯀꯔꯦꯛꯇꯔ ꯂꯨꯖ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯑꯉꯥꯡꯗ ꯐꯨꯔꯤꯕ ꯅꯨꯄꯤꯒꯤ ꯃꯁꯀꯟꯗ ꯑꯉꯥꯡ ꯁꯥꯇ꯭ꯔꯗꯨꯗ ꯀꯥꯞꯁꯟꯗꯅ ꯂꯕꯔ ꯕꯨꯂꯦꯠ ꯇꯧꯔꯤꯗꯨꯕꯨ ꯄꯥꯡꯒꯟꯗ ꯇꯔꯣ ꯃꯩꯇꯩꯗ ꯇꯔꯣ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏꯁꯤ ꯈꯪꯅꯔꯒ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏꯅ ꯈꯪꯅꯔꯒ ꯂꯩꯔꯕꯅꯦꯕ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯁꯤꯅ ꯉꯥꯡꯅꯔꯒ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯁꯃꯨ ꯃꯇꯨꯡꯗ ꯄꯦꯅꯥ ꯈꯣꯡꯕ ꯑꯃ ꯑꯣꯏꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯇꯥꯡ ꯃꯇꯝꯒꯤ ꯇꯥꯏꯝ ꯏꯟ ꯄ꯭ꯂꯦꯁꯇ ꯑꯩꯈꯣꯏ ꯋꯥꯐꯝ ꯉꯥꯡꯅꯁꯤ ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗ ꯑꯗꯨ ꯊꯝꯃꯛꯑꯣ ꯁꯤ ꯊꯝꯃꯛꯑꯣ ꯑꯗꯨ ꯍꯥꯠꯂꯁꯦ ꯑꯗꯨ ꯇꯧꯔꯁꯦ ꯑꯩꯁꯦ ꯅꯣꯏ ꯀꯌꯥꯝ ꯐꯥꯎꯗꯅꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯗꯕ ꯕꯦꯕꯥꯔ ꯀꯥꯏꯕ ꯌꯥꯝꯅ ꯃꯆꯤꯟ ꯃꯈꯥ ꯊꯤꯕꯁꯨ ꯑꯩꯈꯣꯏ ꯇꯧꯅꯔꯣꯏꯁꯤ ꯃꯅ ꯑꯩ ꯊꯝꯖꯒꯦ ꯅꯣꯏ ꯑꯅꯤꯒꯤ ꯄꯟꯇꯤꯄꯨꯟ ꯏꯪꯀꯥ ꯅꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩ ꯁꯤꯁꯇꯔꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤ ꯊꯣꯏꯗꯣꯛꯅ ꯑꯗꯣ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏ ꯃꯁꯛ ꯎꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯪꯒꯗꯕ ꯑꯃꯅ ꯀꯩꯒꯨꯝꯕ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯌꯦꯡꯕꯤꯒꯅꯨ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯌꯦꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯚꯁꯤ ꯌꯦꯡꯕꯤꯌꯣꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯕꯦꯠ ꯀꯣꯃꯦꯟꯗꯤ ꯇꯧꯔꯛꯀꯅꯨ ꯃꯔꯝꯗꯤ ꯁꯤꯁꯇꯔꯁꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯥ ꯑꯦꯖꯦ ꯃꯥꯒꯤ ꯍꯦꯜꯞ ꯂꯥꯏꯟꯁꯤꯗ ꯍꯥꯏꯕꯤꯔꯛꯄꯗ ꯑꯩ ꯈꯪꯕꯅꯤ ꯑꯗꯨꯁꯨ ꯈꯪꯉꯤꯁꯤꯁꯨ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯆꯤꯡꯁꯨꯕꯝ ꯖꯣꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯗꯣꯅꯦꯁꯟ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯈꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯐꯖꯅ ꯇꯧꯕꯤꯔꯛꯈꯤ ꯅꯣꯡꯃꯗ ꯌꯥꯝ ꯇꯦꯜꯂꯕ ꯃꯇꯝꯗ ꯑꯆꯧꯕ ꯑꯃꯅꯦꯅ ꯂꯧꯖꯩ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯃꯥꯏꯅ ꯄꯥꯡꯕꯤꯔꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯁꯤꯁꯇꯔꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯤ ꯁꯤꯁꯇꯔꯁꯤ ꯊꯣꯛꯂꯛꯄꯅꯤꯅ ꯉꯁꯥꯏ ꯀ꯭ꯂꯤꯌꯥꯔꯦꯁꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯠꯊꯣꯛ ꯀꯔꯟ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯗꯨ ꯎꯁꯤꯠꯇꯕꯁꯨ ꯇꯧꯔꯛꯀꯅꯨ ꯃꯁꯤ ꯑꯃ ꯑꯩ ꯊꯝꯖꯔꯤ
ai kanagomba amada kibasu leite asumba aduga never blame anyone ai kanarasu blame to misang nate aduga leite laira ba ama bo singkhatpi bada leite laira ba ama bo propose meyam te expose to bada wakai to birakano sima ai ngasi haijari yengindra ne yengono si sumai nai thamjage mioi live sida huji yengsi 367 something 72 something huji live sida online de yengi 67 about hairone ti yengi loinamꯛ ꯁꯤꯡꯁꯤ ꯌꯦꯡꯉꯒ ꯅꯦꯒꯦꯇꯤꯚꯇ ꯑꯌꯥꯝꯕ ꯄꯣꯖꯤꯇꯤꯚꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯇꯣꯝ ꯑꯂꯦꯛꯖꯦꯟꯗꯔ ꯑꯗꯣ ꯄꯛꯇ꯭ꯔꯒꯗꯤ ꯇꯣꯝ ꯑꯂꯦꯛꯖꯦꯟꯗꯔ ꯑꯩ ꯅꯣꯏ ꯀꯃꯦꯟꯒꯨꯝꯕꯁꯨ ꯄꯥꯔꯔꯣꯏ ꯕꯦꯠ ꯀꯃꯦꯟ ꯀꯣ ꯑꯗꯣ ꯅꯪꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯄꯤꯔꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯀꯃꯔꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯕꯤꯒꯅꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯂꯥꯏꯔꯕꯕꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯤꯡꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯨꯅꯤꯇꯤ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗ ꯆꯤꯠꯊꯕ ꯂꯥꯏꯔꯕ ꯑꯃ ꯂꯩꯕꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯈꯠꯃꯤꯟꯅꯁꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯔꯒꯗꯤ ꯇꯣꯜꯂ ꯇꯥꯔꯕ ꯏꯆꯦ ꯁꯦꯂꯨꯠ ꯇꯧꯕ ꯇꯝꯃꯣ ꯉꯁꯤ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤꯃꯌꯨꯝꯒꯤ ꯄꯦꯖꯁꯤꯗ ꯁꯨꯒꯨꯝꯕ ꯁꯤꯁꯇꯔ ꯀꯌꯥ ꯃꯃꯥꯡꯗ ꯑꯣꯐꯂꯥꯏꯟꯗ ꯃꯌꯥꯝ ꯀꯩꯗꯧꯈ꯭ꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯣꯟꯂꯥꯏꯟꯗꯁꯨ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯃꯆꯥ ꯑꯍꯨꯝ ꯀꯩꯗꯧꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯍꯧꯖꯤꯛ ꯂꯥꯏꯐꯁꯤ ꯅꯈꯣꯏ ꯃꯌꯥꯝ ꯁꯦꯡꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯐꯣꯔꯁ ꯅꯠꯇꯦ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯃꯤꯟꯅꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯑꯗꯒꯤ ꯑꯋꯥ ꯑꯅꯥꯁꯤ ꯃꯇꯦꯡ ꯑꯩꯈꯣꯏ ꯏꯁꯂꯥꯝꯗꯁꯨ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯏꯁꯂꯥꯝꯗ ꯍꯥꯏꯌꯦꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯋꯥꯕ ꯇꯥꯔꯗꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯂꯥꯝꯗ ꯍꯥꯏꯌꯦꯕ ꯁꯤꯗ ꯅꯨꯄꯤꯁꯤꯅ ꯆꯍꯤ 3 ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏ ꯋꯥꯔꯧꯕꯤꯒꯅꯨ ꯂꯥꯏꯐꯁꯤ ꯅꯧꯅ ꯌꯦꯡꯕꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦ ꯅꯨꯄꯤꯁꯤꯅ ꯆꯍꯤ 3 ꯁꯤꯁꯇꯔꯁꯤꯅ ꯆꯍꯤ 3 ꯃꯥꯒꯤ ꯃꯋꯥ ꯅꯨꯄꯥꯁꯤ ꯇꯥꯃꯣꯁꯤ ꯀꯣꯃꯥꯗ ꯃꯀꯣꯛ ꯈꯔ ꯍꯤꯡꯉꯒ ꯂꯩꯕ ꯁꯤꯒꯤꯁꯤ ꯁꯦꯕꯥ ꯇꯧꯔꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗ꯭ꯔꯕ ꯅꯪꯒꯤꯅ ꯑꯩꯒꯤ ꯏꯆꯦ ꯏꯆꯟꯗ ꯊꯣꯛꯇꯕ ꯑꯣꯏꯁꯅꯣꯅ ꯈꯟꯁꯦꯕ ꯁꯨꯝꯕ ꯑꯋꯥꯕꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯦ ꯄꯥꯡꯃꯤꯟꯅꯁꯤ ꯉꯝꯗ꯭ꯔꯦ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯉꯝꯗ꯭ꯔꯦ ꯂꯥꯏꯐ ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯉꯝꯕ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯖꯔꯒ ꯃꯥꯒꯤ ꯉꯝꯕ ꯄꯥꯡꯖꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯋꯥꯐꯝ ꯊꯝꯖꯒꯦ ꯁꯤꯁꯇꯔꯁꯤ ꯂꯥꯏꯔꯦꯟꯖꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯃꯦꯟꯗ ꯐꯕ ꯍꯥꯏꯔꯛꯄꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯍꯜꯂꯣ ꯑꯗꯨ ꯕꯦꯛ ꯀꯃꯦꯟꯗꯤ ꯑꯝꯇ ꯍꯜꯂꯨꯅꯨ ꯍꯣꯏ ꯁꯔ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯩ ꯇꯧꯔꯤ ꯂꯥꯏꯐꯇꯨꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯔꯟꯅꯤꯡꯗ ꯍꯥꯏꯔꯤ ꯑꯗꯨꯝ ꯇꯥꯕꯤꯌꯣ ꯑꯩꯈꯣꯏ ꯑꯕꯗꯨꯜꯂꯥ ꯈꯥꯟ Thank you, bro, full support, Barul Alam. Welcome. ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯋꯥꯏꯈꯨ ꯀꯜꯆꯔ ꯇꯧꯔꯣꯏꯁꯤ ꯏꯔꯝꯗꯝꯁꯤ ꯍꯥꯞꯂꯛꯑꯣ ꯂꯥꯏꯐ ꯍꯥꯞꯂꯛꯑꯣ ꯁꯦꯛ ꯐꯔꯦꯁ ꯐꯔꯍꯥꯟ ꯁꯦꯛ ꯐꯔꯦꯁ ꯐꯔꯍꯥꯟ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ ꯑꯝꯇꯪ ꯅꯪꯒꯤ ꯗꯤꯇꯦꯜꯁ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯂꯧꯖꯔꯛꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯦꯠ ꯀꯃꯦꯟ ꯃꯈꯣꯏ ꯑꯃ ꯐꯥꯎꯕ ꯀꯇꯨ ꯀꯔꯟ ꯇꯧ ꯃꯣꯏ ꯅꯋꯥ ꯂꯧꯗꯦ ꯑꯝꯇ ꯅꯪꯒꯤ ꯇꯧꯅꯤꯡꯕ ꯇꯧ उत्तम ब्रो हाउ आर यू उत्तम हाय उत्तम ना वर्मा ब्रो हाउ आर यू ना हंखरे उत्तम ना गुड ओइदे ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩ ꯑꯗꯨꯏ ꯃꯊꯛꯇ ꯏꯆꯜ ꯑꯃꯗ ꯌꯥꯝꯅ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃ ꯇꯧꯈꯤꯕꯗꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯩꯁꯦ ꯑꯗꯨꯏ ꯃꯊꯛꯇ ꯉꯁꯤꯒꯤ ꯁꯤꯁꯇꯔꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯦ ꯃꯔꯤ ꯁꯝꯅꯔꯛꯑꯦ ꯑꯩ ꯄꯔꯁꯣꯅꯦꯜ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯂꯩꯀꯣ ꯄꯔꯁꯣꯅꯦꯜ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯗꯨꯗꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯔꯣꯏ ꯁꯣꯔꯗ ꯈꯛ ꯈꯪꯍꯜꯂꯒꯦ ꯑꯗꯨꯒ ꯄꯨꯟꯁꯤꯁꯤ ꯑꯗꯨꯝ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯍꯤꯡꯈꯤꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯒꯦ
sister do wa mata kaino comment da sister sister bisita nangonda kaino haiba male Ah, wa ngano wa ngangoo hayeso sir kay hayo haibno kai ꯑꯩꯗꯤ haining mono hambi ꯁꯥꯔ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯍꯦꯜꯞꯂꯥꯏꯟꯒꯤꯗ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯔ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ Uttam empire okay remember bro please help some थोड़ा help करो उत्तम अई पुराना दोस्त हम सुलाए लाइफ था उत्तम थैंक यू माला की ड्रामा ले कमेंदा कैसे हो आप शेख फरिस फजल लाइफ याउजेगी शेख फरिस फजल नंगी रिक्वेस्ट तौरो दुगा कैसु कायदे यावरो लवाई कमेंट तो नरोसी सुमी सुमी ꯑꯗꯣ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯩꯒꯤ ꯁꯤꯒꯤ ꯖꯤꯄꯦ ꯅꯝꯕꯔꯁꯤ ꯍꯥꯞꯄꯁꯤꯅ ꯑꯣꯏꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯑꯃ ꯐꯣꯟ ꯇꯧꯕꯤꯔꯛꯏꯁꯤ ꯍꯣꯔꯦꯟ ꯂꯥꯏꯚ ꯂꯣꯏꯔꯀꯥꯟꯗ ꯈꯪꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯧꯖꯤꯛꯁꯤ ꯂꯥꯏꯚ ꯆꯪꯉꯤꯕꯅꯤꯅ खितंग रिक्वेस्ट तौजरी मैम सिदा कम का हाइगे मैम लाइफ अखोई फोन नंबर पीरे है सिस्टर सिदा मागी अवाब नुंगाइतब सिगी हेल्प तौबीबा ngamba तौबियो मदुदा फोल तंगाई फदना कईगुंबा उनबा चनिंगे उनबा चटपीरगा मयुम ताना ngamba इंजांग ओइगेरा नत्र ngamba नंग नंगी थिंबियो कैसु कायदे अदुगा नुपीनी ना सितबैदा अदगी कतोगरन की फोल लांग तोसनदिबसु याम तौबनो असेमाई थमजगे हयेंग अखोई पांगबिरेबसिंगसिगे लिस्ट सोयदना हयेंग करीदा लाउथोरकनी मथंगी नेक्स्ट लाइफ दा लाउथोरकनी हाबिसे आई थमजरी मैमदा सर हुजिकसु मरी मंगारक सुरे तौरइसे फोन अदो हंगसु सी होरेन लाइव सि लोरकांदा अदुम लेबम जाबम लाइफ जगा सिलो रगा हंगबियोना थमजगे को लाइफ सिलो रगा हंगबियो कथलगसु मिना नुंगाइरोयबको कक्सु कथलिने कइगुमदा पाइबि यादनिना होय होय ब्रो जीपे नंबर पिरो अंगम मतेंग तौजरके अमतंग नंबर हाई को कमेंट लेरबने 7640914986 7640914986 हाना आईडी सो थदोना सुगुंबगिसु खंगदेको डोनेशन की मरमदा आईगी नंबर हा मोय स्कैनर खाबंगान बचिंग सुगुम जोनीगी स्कैनर तो यादबदगी नंबर दोगा स्कैनर का अनि महापसेना दुमाइना हापकांदा आईगी नंबर सिजने अदुना अꯩꯉꯣꯟꯗ ꯑꯃꯨꯛ ꯄꯩꯁꯥ ꯆꯥꯕꯒꯤ ꯑꯗꯨ ꯇꯧꯕꯒꯤ ꯑꯁꯤ ꯇꯧꯕꯒꯤꯅ ꯍꯥꯏ ꯑꯩ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤ ꯑꯅꯥꯕꯒꯤ ꯑꯌꯦꯛꯄꯒꯤ ꯑꯋꯥꯕꯒꯤ ꯂꯩꯇꯕꯒꯤ ꯁꯨꯒꯨꯝꯕ ꯂꯩꯇꯦ ꯗꯥꯏꯔꯦꯛ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟ ꯍꯥꯞꯄꯤꯔꯒ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯔꯥꯛꯄꯗꯣ ꯑꯗꯨꯝ ꯑꯣꯏꯖꯈꯤꯁꯅꯣꯅ ꯑꯩ ꯍꯥꯞꯄꯕꯅꯤ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯅ ꯑꯗꯨꯒꯤꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯃꯃꯤꯡ ꯍꯥꯄꯛꯄ ꯃꯣꯏ ꯄꯥꯊꯣꯛꯄꯤꯈꯤꯕꯅꯤ ꯂꯨꯄꯥ 10 ꯍꯥꯄꯛꯄꯁꯨ ꯀꯣ ꯑꯗꯨꯅ ꯂꯥꯟꯅꯁꯨ ꯈꯜꯂꯣꯏꯁꯤ ꯑꯐꯕ ꯅꯪꯅ ꯉꯝꯗꯕ ꯑꯩꯅ ꯉꯝꯗꯕ ꯃꯤꯅ ꯇꯧꯔꯛꯑꯗꯤ ꯑꯗꯨ ꯔꯦꯁꯄꯦꯛ ꯇꯧꯁꯤ ꯁꯤ ꯍꯦꯜꯞ ꯂꯥꯏꯟꯅꯤ ꯇꯧꯔꯤꯁꯤ मियोबगी ट्रांसपेरेंट होइना हेल्पलाइन अंगम अंगम मतेंग पांगनाबा सुगुंबा अवाबसिदा अदुनी अदुदा अखोइगी याम नेगेटिव सेंस तसो केदोरागा फत्तब तोबिरकनो ऑनलाइन दा लाइफ तगा वा हाइरेजे अखोइ तसेंगनमक अतैमक ngамद्रगा मसी मतम मांगथोरैसी ngasai na live sai gi lotion ki biar me ofam amani tham thre ngasai tham ba ba lotion ki biar ni ado sigi matang si da तसेंगनमक की मयाम दगी अइना अइगी फॉलोअर लेरिबा अइगी फ्रेंड सिंग अइगी मरो पांगसिंग लेरिबसिंगा अइ रिक्वेस्ट तौजबनी मसिदा अखोइगी या नुसिबिरगना हेल्प तौबियो नुसिबिदे मदुदि अखोइना कई हायरनी मदो अइना सॉल्व तौबा ngамबोयबा फोन तौजिनबगी करी दरकार नो रफी माने माने सुमे अदुनि फोन तौसले कमेंट यंगबियो ताम नाउ किंग अखोइ कमेंट फत्तबदि पिबिरकनो पॉजिटिव कमेंट सिंग अइ पाजरकनी को मरमदि नेगेटिव तो नैनरगदि वारी से अमरोम चटकनेबा सुमाय आई केदोगे अदुगा तसेंगना हक्थेंगना इसी सिगी सिस्टर सिगी इचल सिगी नत्रगना मरुप सिगी नत्रगना तामो सिगी मनाक चलगा पांगिना सो मागी लाइरेंजम
ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯆꯠꯄꯤꯔꯒ ꯑꯗꯨꯝ ꯄꯥꯡꯕꯤꯌꯨꯀꯣ ꯃꯁꯤꯃꯁꯨ ꯑꯩ ꯊꯝꯖꯔꯤ ꯑꯣꯐꯂꯥꯏꯟꯗ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯒꯤ ꯂꯩꯀꯥꯏꯗ ꯑꯃꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯗ ꯌꯦꯡꯕꯤꯔꯝꯃꯒꯅ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯝꯕ ꯑꯗꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅꯁꯨ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯑꯗꯨꯒ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕꯁꯤꯡꯅꯁꯨ ꯑꯃꯨꯛꯇꯪ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯑꯋꯥꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯔꯦ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯅ ꯑꯩꯈꯣꯏ 10 ꯈꯛꯅ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯝ 50,000 ꯄꯤꯕꯗꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯁꯦꯇꯜ ꯇꯧꯕꯗ ꯌꯥꯝ ꯂꯥꯏꯒꯅꯤꯅ ꯈꯜꯂꯤ ꯏꯁꯣꯔꯅ ꯑꯅꯥꯕ ꯐꯕ ꯐꯠꯇꯕꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯑꯃꯇꯪ ꯀꯔꯦꯟ ꯁꯤꯆꯨꯌꯦꯁꯟ ꯆꯠꯄꯤꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯥꯏꯐ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯇꯝꯕꯤꯌꯨ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯑꯗꯨꯒ ꯂꯤꯗꯔꯁꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡ ꯅꯈꯣꯏꯅꯁꯨ ꯑꯉꯝ ꯑꯉꯝꯕ ꯑꯣꯟꯂꯥꯏꯟꯗ ꯄꯥꯡꯕ ꯌꯥꯔꯦ ꯄꯥꯡꯕꯤꯌꯨ ꯉꯝꯗ꯭ꯔꯦ ꯆꯠꯄꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯔꯝꯗꯝꯒꯤ ꯆꯅꯨꯔꯥꯁꯤꯡꯅ ꯉꯁꯤ ꯃꯤꯔꯝꯗ ꯆꯠꯂꯤꯕꯒꯤ ꯃꯔꯝ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯗꯒꯤꯅꯤ ꯈꯜꯂꯒ ꯏꯔꯝꯗꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯃꯨꯠꯇꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯜꯂꯒ ꯂꯤꯗꯔꯁꯤꯡꯅ ꯑꯃꯨꯛꯇꯪ ꯑꯩ ꯆꯠꯄꯤꯅꯕ ꯑꯄꯤꯜ ꯇꯧꯖꯩ ꯌꯥꯝ ꯆꯨꯝꯈ꯭ꯔ ꯋꯥꯅꯤ ꯍꯥꯏꯔꯤꯁꯤ ꯑꯣꯖꯥ ꯑꯦꯝ ꯁꯤꯔꯥꯖ ꯔꯤꯌꯥꯁꯅ ꯍꯥꯏꯔꯤꯁꯤ ꯃꯨꯟꯅ ꯇꯥꯎ ꯊꯦꯡꯛ ꯌꯨ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯉꯝꯗꯕꯩ ꯃꯇꯥꯡꯗꯨ ꯁꯤꯁꯇꯔ ꯅꯪꯅ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤ ꯇꯁꯦꯡꯅ ꯊꯣꯏꯗꯣꯛꯅ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ 2019ꯒꯤ ꯖꯨꯟꯒꯤ ꯗꯦꯠ 4ꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯅꯤꯡ ꯀꯣꯔꯗꯀꯤ ꯁꯤꯡꯂꯤꯁꯤ ꯄꯣꯞꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯈꯥꯒꯤ ꯁꯔꯨꯛꯈꯩꯁꯤ ꯂꯣꯏ ꯄꯪꯊꯈ꯭ꯔꯀꯥꯟꯗ ꯃꯥꯏ ꯃꯀꯣꯛ ꯈꯛꯇꯪ ꯍꯤꯡꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯆꯍꯤ 3 ꯃꯄꯨꯝ ꯍꯥꯏꯔꯛꯀꯅꯨ ꯆꯍꯤ 3 ꯁꯤ ꯐꯥꯎꯕ ꯃꯥ ꯀꯔꯤꯝꯇ ꯃꯨꯚꯃꯦꯟ ꯉꯝꯗꯦ ꯃꯥꯒꯤꯕꯨ ꯋꯥ ꯉꯥꯡꯉꯒ ꯑꯗꯒꯤ ꯑꯩꯅ ꯃꯥꯏ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯃꯄꯥꯟ ꯊꯣꯛꯄ ꯑꯗꯒꯤ ꯅꯝꯕꯔ 1 2 ꯑꯩꯅ ꯂꯣꯏꯅ ꯍꯥꯀꯠꯆꯕ ꯍꯧꯔꯛꯄ ꯑꯩꯅ ꯂꯣꯏꯅ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯋꯦ ꯁꯥꯔ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯇꯧꯏ ꯑꯗꯨꯁꯨ ꯑꯩ ꯉꯝꯅꯕꯗꯤ ꯑꯩ ꯍꯣꯠꯅꯖꯕꯅꯦ ꯍꯥꯏꯗꯤ ꯏꯆꯥ ꯑꯅꯤꯁꯤꯗꯪ ꯃꯄꯨꯡ ꯐꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯑꯗꯨꯒ ꯑꯍꯦꯟꯕ ꯃꯥꯒꯤ ꯃꯦꯗꯤꯁꯤꯟꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯤ ꯑꯩ ꯀꯩꯁꯨ ꯄꯤꯕ ꯉꯝꯗꯦ ꯃꯥꯒꯤꯕꯨ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯄꯤꯖꯕ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯇꯨꯡꯒꯤꯕ ꯅꯣꯡꯉꯥꯟꯕ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯁꯤ ꯈꯛꯇꯅꯦ ꯇꯧꯔꯤꯁꯦ ꯑꯍꯦꯟꯕ ꯀꯩꯁꯨꯝ ꯂꯩꯇꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯁꯨꯝ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯑꯗꯒꯤ ꯊꯦꯔꯥꯄꯤ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯇꯧꯅꯤꯡꯕ ꯑꯗꯨꯏꯗꯨꯗ ꯑꯩꯅ ꯁꯔꯗ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯅꯦꯕ ꯁꯤꯅꯤ ꯃꯌꯥꯝ ꯇꯥꯔꯣꯏ ꯁꯤꯁꯇꯔꯁꯤꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯒꯤ ꯗꯁꯥꯕꯤ ꯁꯤꯅꯤ ꯃꯌꯥꯝꯅ ꯁꯤꯗ ꯈꯟꯕꯤꯔꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯩꯗꯧꯕꯁꯨ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯂꯥꯏꯐꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯇꯥꯔ ꯊꯥꯕꯤꯔꯛꯄ ꯃꯥꯜꯂꯦ ꯏꯅꯥꯎꯔ ꯏꯌꯥꯝꯕꯔ ꯕ꯭ꯔꯗꯔ ꯑꯃ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯥꯏꯐ ꯑꯁꯤꯗ ꯌꯦꯡꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯔꯝꯗꯤ ꯏꯔꯝꯗꯝꯗ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯏꯈꯨ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯃꯁꯤꯡ ꯌꯥꯝꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯗꯕ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯊꯣꯡ ꯃꯔꯝ ꯆꯥꯔꯛꯇꯕꯅ ꯉꯁꯤ ꯏꯔꯝꯗꯝꯗ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯐꯥꯎꯕ ꯈꯥꯡ ꯃꯊꯛꯇ ꯉꯧꯔꯒ ꯃꯩ ꯉꯧꯔꯒ ꯊꯝꯕꯅꯤ ꯃꯩ ꯉꯧꯕꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯘꯤ ꯍꯩꯔꯤꯕꯅꯤ ꯑꯗꯨ ꯈꯪꯖꯤꯟꯅ ꯆꯠꯅꯁꯤ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯊꯤꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯖꯤꯁ ꯏꯆꯦ ꯀꯄꯛꯅꯨ ꯅꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯗꯤ ꯑꯖꯤꯁ ꯊꯦꯡꯛ ꯌꯨ ꯑꯖꯤꯁꯅ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯅꯅꯥꯎ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯩ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞ ꯑꯩꯅ ꯃꯇꯦꯡ ꯇꯧꯖꯒꯅꯤ ꯑꯖꯤꯁ ꯍꯥꯏꯔꯤꯁꯤꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯏ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞ ꯃꯇꯦꯡ ꯇꯧꯖꯒꯅꯤ ꯍꯥꯏꯔꯛꯏ ꯊꯦꯡꯛ ꯌꯨ ꯅꯍꯥꯛꯄꯨꯁꯨ ꯅꯍꯥꯛꯅ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨꯅ ꯑꯩ ꯄꯤꯖꯒꯦ ꯁꯤꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯕ꯭ꯔꯣꯗꯔ ꯑꯖꯤꯁ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯃꯥꯒꯤ ꯊꯥ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯖꯔꯛꯀꯦ ꯍꯥꯏꯔꯤ ꯁꯤꯁꯇꯔ ꯊꯦꯡꯛ ꯌꯨ ꯑꯊꯨꯕꯗ ꯏꯁꯣꯔꯅ ꯄꯥꯟꯕꯤꯕ ꯑꯣꯏꯁꯅꯨ trust in God will make a way ꯆꯨꯝꯃꯤ ꯑꯦꯟꯖꯦꯜ ꯋꯥꯡ ꯑꯦꯟꯖꯦꯜꯅ ꯍꯥꯏꯕ ꯏꯕꯤꯔꯤꯕꯁꯤ ꯆꯨꯝꯃꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯟ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯤꯖꯒꯅꯤ ꯄꯥꯡꯖꯒꯅꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ
ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯌꯦꯁꯟ ꯑꯁꯤꯗ ꯍꯦꯟꯅ ꯊꯨꯅ ꯐꯕ ꯇꯥꯃꯣꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯁꯨ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯌꯔ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯄꯥꯝꯖꯔꯤ ꯑꯗꯨꯒ ꯄꯥꯡꯕꯤꯔꯛꯏꯕ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯄꯥꯡꯂꯛꯏꯕ ꯑꯃꯗꯤ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯅꯈꯣꯏꯒꯤ ꯂꯥꯏꯐꯇꯁꯨ ꯇꯧꯔꯨꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯁꯅꯨ ꯍꯥꯏꯁꯤ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔ ꯑꯜꯂꯥꯗ ꯍꯥꯏꯖꯔꯤ KH Asif Khan 500 ꯃꯇꯦꯡ ꯇꯧꯖꯒꯦ ꯊꯦꯡꯛ ꯌꯨ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯁꯤꯐ ꯈꯥꯟꯕꯨ ꯃꯌꯥꯝ ꯃꯇꯦꯡ ꯇꯧꯃꯤꯟꯅꯁꯤ ꯃꯨꯐꯤꯖꯨꯔ ꯊꯦꯡꯛ ꯌꯨ ꯁꯨꯝꯅ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯀꯩꯗꯧꯃꯤꯟꯅꯁꯤꯀꯣ ꯗꯁꯥ ꯑꯆꯧꯕ ꯑꯃ ꯃꯥꯌꯣꯛꯅꯔꯣ ꯍꯧꯖꯤꯛ ꯐꯥꯎ ꯍꯣꯠꯅꯔꯒ ꯂꯥꯛꯂꯤꯕ ꯏꯆꯦꯕꯨꯁꯨ ꯑꯜꯂꯥꯅ ꯆꯥꯟꯕꯤꯁꯅꯨ ꯊꯨꯅ ꯃꯄꯨ ꯂꯩꯕꯅꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯛꯏ what problem ꯃꯔꯤꯡꯃꯩ ꯁꯤꯁꯇꯔ ꯑꯁꯤꯒꯤ ꯍꯁꯕꯦꯟꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯗꯅ ꯂꯩꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯜꯞ ꯈꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯔꯛꯄꯅꯤ ꯃꯔꯤꯡꯃꯩꯅ ꯂꯥꯟ ꯂꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤꯀꯣ ꯑꯩꯁꯨ 300 ꯂꯩꯔꯦ ꯊꯦꯡꯛ ꯌꯨ ꯔꯥꯍꯤꯁ ꯈꯥꯟ ꯑꯥꯏ ꯑꯦꯝ ꯁꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯇꯣꯟꯗꯣꯝꯕ ꯑꯩꯁꯨ 300 ꯂꯩꯖꯔꯦ ꯅꯐꯤꯁꯥ ꯑꯂꯤ ꯅꯕꯨꯡ ꯅꯄ꯭ꯋ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤ ꯀꯩꯒꯤ ꯏꯆꯦꯅ ꯋꯥꯈꯜ ꯍꯟꯊꯗꯣꯏꯅꯣ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯀꯥꯞꯄ꯭ꯔꯣ ꯍꯣꯏ ꯀꯥꯞꯆꯔꯛꯀꯅꯤꯀꯣ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ all viewers ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯦꯟꯁꯤꯡ ꯃꯌꯥꯝ ꯀꯩ ꯃꯊꯦꯜ ꯆꯥꯅꯈꯤ ꯁꯤꯅ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤꯀꯣ ꯁꯤꯅ ꯃꯌꯥꯝꯗ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯍꯪꯖꯔꯛꯄꯅꯤ ꯃꯌꯥꯝ ꯀꯩ ꯃꯊꯦꯜ ꯆꯥꯅꯈꯤ ꯍꯧꯖꯤꯛ ꯀꯩ ꯇꯧꯅꯔꯤꯒꯦ ꯀꯃꯦꯟꯇ ꯑꯝꯇꯪ ꯊꯝꯕꯤꯌꯣ ꯋꯥꯖꯤꯠ ꯏꯍꯥꯟ ꯅꯃꯥ ꯅꯄꯥ ꯂꯩꯇ꯭ꯔꯣ ꯅꯆꯦ ꯅꯆꯜ ꯂꯩꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟ ꯊꯤꯔꯤꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯧꯔꯣ ꯑꯗꯨ ꯅꯈꯣꯏ ꯉꯥꯡꯉꯤ ꯑꯩꯈꯣꯏꯗꯤ ꯉꯥꯡꯕ ꯌꯥꯗꯦ ꯑꯗꯨ ꯉꯥꯡꯁꯨ ꯉꯥꯡꯉꯣꯏ ꯋꯥꯊꯤ ꯇꯧꯒꯅꯨꯀꯣ ꯎꯅꯤꯡꯗ꯭ꯔꯒꯅ ꯇꯨꯃꯤꯟꯅ ꯂꯩꯀꯣ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤꯗ ꯏꯁꯇꯥꯔ ꯊꯥꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤꯀꯣ ꯏꯁꯇꯥꯔ ꯀꯅꯥꯅꯣ ꯑꯅꯤ ꯁꯨꯔ ꯃꯥꯜꯂꯦ ꯊꯥꯔꯛꯈꯤꯕ ꯊꯦꯡꯛ ꯌꯨ ꯑꯩꯁꯨ ꯅꯣꯡꯖꯥꯏ ꯁꯂꯥꯎ ꯑꯩꯁꯨ 300 ꯄꯤꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣꯗꯔ ꯁꯂꯥꯎ ꯅꯣꯡꯖꯥꯏ ꯕ꯭ꯔꯣꯗꯔ ꯁꯂꯥꯎꯅ ꯇꯧꯔꯨꯕꯗ ꯂꯥꯟꯅ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇ ꯑꯣꯏꯕꯤꯁꯅꯨ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤꯕ ꯑꯣꯏꯁꯅꯨꯅ ꯍꯥꯏꯖꯔꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯑꯜꯂꯥ ꯑꯃꯗꯤ ꯃꯄꯨꯗ ꯑꯩꯗꯤ ꯉꯥ ꯆꯥꯏ ꯇꯣꯟꯗꯣꯝꯕ ꯌꯥꯝ ꯍꯥꯎꯋꯤ ꯅꯤꯡꯊꯝ ꯑꯣꯏꯔꯦ ꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯏꯆꯦ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯆꯧꯕ ꯋꯥꯔꯤꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯔꯤꯁꯤ ꯁꯤꯁꯇꯔꯒꯤ ꯑꯩ ꯍꯜꯂꯒ ꯑꯗꯨꯝ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝꯗ ꯂꯥꯏꯐꯇꯅꯤ ꯍꯥꯏꯖꯔꯤꯁꯤ ꯑꯗꯨꯝ ꯇꯥꯕ ꯍꯟꯖꯤꯟ ꯇꯥꯕꯁꯤꯡꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯁꯤꯁꯇꯔꯒꯤ ꯏꯃꯨꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯇꯔꯒꯤ ꯐꯦꯃꯤꯂꯤ
ꯃꯍꯥꯛꯀꯤ ꯍꯁꯕꯦꯟꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯁꯥ ꯃꯉꯛꯀꯤ ꯃꯈꯥ ꯃꯣꯏꯁꯤ ꯁꯤꯔꯒ ꯃꯀꯣꯛ ꯈꯛꯇꯪ ꯀꯩꯗꯧꯔꯒ ꯂꯩꯕ ꯇꯥꯏꯞꯇ ꯂꯩꯔꯦ ꯑꯩꯁꯨ ꯇꯔꯨꯟ ꯁꯤꯡꯒꯥꯃꯌꯨꯝ ꯑꯩꯁꯨ 1,000 ꯃꯇꯦꯡ ꯄꯥꯡꯖꯈꯤꯕꯅꯤ ꯏꯌꯥꯝꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯃ ꯇꯔꯨꯟ ꯁꯤꯡꯒꯥꯃꯌꯨꯝꯅ ꯄꯥꯡꯈꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯁꯤꯁꯇꯔ ꯇꯔꯨꯟ ꯁꯤꯡꯒꯥꯃꯌꯨꯝꯅ 1,000ꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯈꯤ ꯍꯥꯏ ꯇꯔꯨꯟ ꯁꯤꯡꯒꯥꯃꯌꯨꯝꯅ ꯇꯧꯔꯨꯕꯗ ꯏꯁꯣꯔꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯂꯥꯟꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯃꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯕꯤꯁꯅꯣꯅ ꯑꯩ ꯊꯝꯖꯒꯦ ꯀꯅꯥꯅꯣꯝꯁꯨ 100 ꯄꯥꯡꯉꯦꯅ ꯍꯥꯏꯈꯤ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯀꯃꯦꯟꯗꯨ ꯎꯍꯧꯗ꯭ꯔꯦꯀꯣ ꯍꯥꯞꯆꯒꯦ ꯍꯥꯏꯕ ꯊꯣꯏꯕ ꯑꯩꯁꯨ 100 ꯍꯥꯞꯆꯒꯦ ꯅꯪꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯇꯥꯞ MC ꯍꯨꯁꯦꯟ ꯊꯦꯡꯛ ꯌꯨ ꯂꯚ ꯌꯨ ꯇꯨ ꯑꯣꯜ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯟꯖꯨ ꯍꯧꯔꯣꯡꯕꯝ ꯁꯤꯁꯇꯔꯁꯤꯒꯤ ꯍꯁꯕꯦꯟꯁꯤ ꯀꯣꯃꯥꯗ ꯂꯩꯕꯒꯨꯝ ꯂꯩꯔꯦ ꯃꯍꯥꯛꯀꯤꯁꯤ ꯑꯗꯨꯅ ꯆꯍꯤ 3ꯅꯤ ꯃꯍꯥꯛ ꯃꯆꯥ 2 ꯁꯨꯅꯤ ꯏꯃꯨꯡꯅꯤ ꯑꯗꯨꯅ ꯁꯤꯁꯇꯔꯁꯤꯅ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯐꯝ ꯁꯦꯟꯅꯔꯒ ꯂꯩꯕꯩꯗꯨ ꯂꯩꯕꯅ ꯀꯩꯒꯨꯝꯕ ꯑꯃ ꯍꯣꯠꯅꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯇꯉꯥꯏ ꯐꯗꯕ ꯈꯔꯒꯤꯅꯤ ꯋꯥꯔꯤꯗꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗ ꯂꯩꯕꯥꯛ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯍꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯁꯤꯁꯇꯔꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯃꯗꯤ ꯃꯍꯥꯛꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝ ꯀꯌꯥ ꯊꯝꯖꯀꯣ ꯑꯩꯁꯨ 500 ꯈꯛꯇ ꯀꯥꯞꯆꯈꯤꯕꯅꯤ ꯌꯥꯝꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯅꯣ ꯃꯨꯐꯤꯖꯨꯔ ꯊꯦꯡꯛ ꯌꯨ ꯁꯦꯂꯨꯠ ꯕ꯭ꯔꯣ ꯊꯥꯒꯠꯆꯔꯤ ꯀꯔꯤꯒꯤ ꯌꯥꯝꯗꯕꯅꯣ ꯊꯃꯣꯏ ꯁꯦꯡꯅ ꯑꯉꯝꯕ ꯂꯨꯄꯥ 10 ꯄꯥꯡꯕꯗꯣ ꯑꯗꯨꯅꯅꯤ ꯀꯥꯟꯅꯕ ꯍꯦꯟꯗꯧꯔꯤꯁꯤ ꯂꯨꯄꯥ 500ꯒ ꯄꯥꯡꯕꯤꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯅꯤꯡꯉꯥꯏꯅꯤ ꯌꯥꯝꯅ ꯕ꯭ꯔꯣꯗꯔꯅ ꯕ꯭ꯔꯣ ꯏꯅꯥꯎ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯌꯥꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯕ꯭ꯔꯣꯅ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯑꯣꯏꯁꯅꯨ ꯉꯁꯤ ꯂꯥꯏꯐꯀꯤ ꯈꯨꯊꯥꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯑꯜꯂꯥ ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯟꯅꯕꯤꯕ ꯑꯣꯏꯁꯅꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯦꯟꯒꯠꯍꯟꯕꯤꯕ ꯑꯣꯏꯁꯅꯨꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯤ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯁꯤꯁꯇꯔ ꯏꯌꯥꯝꯕꯒꯤ ꯑꯅꯥꯕꯗꯣ ꯈꯔ ꯊꯨꯅ ꯐꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯊꯦꯡꯛ ꯌꯨ ꯕꯨꯠꯇ ꯈꯔ ꯐꯖꯕ ꯃꯥꯒꯤ ꯄꯦꯖꯁꯤ ꯌꯥꯝꯅ ꯋꯥꯡꯕꯅꯤ 41 ꯁꯝꯊꯤꯡ ꯍꯦꯜꯂꯕꯅꯤ ꯏꯌꯥꯝꯕꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯌꯥꯝꯕꯅꯤ ꯀꯣꯃꯦꯗꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯍꯥꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯤꯕ ꯑꯦꯛꯇꯔ ꯑꯃꯒꯨꯝꯕꯅꯤ ꯌꯥꯝ ꯐꯖꯕ ꯃꯉꯣꯟꯗ ꯀꯃꯨꯅꯦꯜ ꯂꯩꯇꯕ ꯏꯌꯥꯝꯕꯅꯤ ꯕꯨꯠꯇ ꯈꯔ ꯐꯖꯕ ꯏꯌꯥꯝꯕꯁꯦ ꯃꯥꯒꯤ ꯄꯦꯖ ꯑꯁꯤ ꯏꯌꯥꯝꯕ ꯖꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯌꯥꯝꯕꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯍꯥꯏꯈ꯭ꯔꯦ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ ꯑꯩꯁꯨ ꯑꯉꯝꯕ ꯀꯥꯞꯆꯔꯛꯀꯦ ꯏꯌꯥꯝꯕ ꯕꯦꯂꯥꯟ ꯏꯌꯥꯝꯕꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯀꯥꯞꯄꯛꯀꯦ ꯍꯥꯏꯔꯦ ꯑꯁꯤꯐ ꯈꯥꯟ 500 ꯑꯝꯇꯒ ꯄꯤꯖꯈꯤꯒꯦ ꯏꯆꯦ ꯊꯦꯡꯛ ꯌꯨ ꯑꯁꯤꯐ ꯈꯥꯟꯁꯦ 2ꯔꯛ ꯁꯨꯔꯕ ꯃꯥꯜꯂꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯃꯦꯒꯥ ꯃꯥꯏꯕꯝ ꯕ꯭ꯔꯣ ꯑꯩꯁꯨ 100 ꯀꯥꯞꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯁꯤꯐ ꯈꯥꯟ ꯑꯃꯗꯤ ꯅꯈꯣꯏꯅ ꯇꯧꯔꯨꯕ ꯑꯃꯗꯤ ꯅꯈꯣꯏꯅ ꯍꯣꯠꯅꯖꯕ ꯑꯦꯅꯤ ꯍꯤꯔꯝꯗ ꯏꯁꯣꯔꯅ ꯂꯥꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯟꯕꯤꯁꯅꯨ ꯑꯃꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯅ ꯂꯦꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯤ ꯏꯆꯦ ꯑꯩꯒꯤꯁꯨ 100 ꯈꯛꯇꯪ ꯀꯥꯞꯈꯤꯕꯅꯤ ꯊꯦꯡꯛ ꯌꯨ ꯅꯐꯤꯁꯥ ꯑꯂꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯥꯟꯅ ꯏꯁꯣꯔꯅ ꯅꯍꯥꯛꯉꯣꯟꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨꯅ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯜꯂꯥꯗ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯤ ꯏꯆꯦ ꯄꯩꯁꯥꯗꯤ ꯂꯩꯇꯦ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤ ꯄꯣꯁ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯊꯦꯡꯛ ꯌꯨ ꯍꯦꯔꯣꯖꯤꯠ ꯃꯉꯥꯡꯆꯥ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯉꯝꯕ ꯃꯇꯦꯡ ꯁꯤꯌꯥꯔ ꯇꯧꯕ ꯑꯣꯏꯔꯦ ꯑꯃ ꯑꯣꯏꯔꯦ ꯑꯦꯅꯤ ꯍꯦꯜꯞ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯒ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯁꯨ ꯑꯉꯝꯕ ꯀꯥꯞꯂꯛꯀꯦ ꯏꯆꯦꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯇꯤꯐꯥ ꯑꯉꯥꯡ ꯃꯆꯥ ꯊꯦꯡꯛ ꯌꯨ ꯃꯁꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯅꯤ ꯑꯇꯤꯐꯥꯁꯦ ꯑꯗꯨꯒ ꯑꯣꯏꯗꯣꯔ ꯗꯦꯀꯣꯔꯦꯁꯟ ꯈꯦꯂꯥꯈꯣꯡ ꯁꯤꯁꯇꯔꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯖꯤꯄꯦ ꯅꯝꯕꯔ ꯑꯁꯤꯗ ꯄ꯭ꯔꯤꯟ ꯄꯣꯁꯇ ꯌꯥꯎꯔꯤꯕꯅꯤ 7641
40914986. Bro, I saw ngam bakra capture rake. Hi Samir, thank you. Allah na tu na pan bibo orasano. Angam mamateng pangjage GP number do amta remain to biro o sanatom ba 7640914986 GP number ni print post level ni ko mayam na confuse ore so amta idobio. Hi Zamir, bro, I su angam kara capture ke thank you. Tagasari. Do I give PS asida start habire bisil now sing so henga le tan tagasari ko masi kana kana yam tarakre. Thank you everyone. Nasi mayam na sibedana kaisulai zadraba miyamgi haiboy haitaboy yamna angang amoyna youth amoyna nasi iramdam gi sahi ma makhai ama hinsale 1 year 7 months kumba suzale mayamna support to bidana ngasi social media 30k something yogdore. Thank you all my follower, all my friend, sister and brothers. Pwede po tagat sa ko. Kaya daw bayaw na ragay mayam inaw sa may tayo ni tungdong ay kang haudribo Rizwan Bahay ay kang haudri bro komentory no. Atifa angang nasa ay so 300 kapkibani yamba. Thank you. Tagat sari Atifa angang nasa nahang na toro bada ayong kwan simbiriba sure la mapuna Sojan biba amadi mai pakpa amadi watapada bo henbio amadi punsi supada dharmajat khaida bida maitai pangal kristel khaida bida punsi supada mioi bagi samas da mateng pa mangam boy biyo hana isorgi mafam da prayer tawjari lana thu da fan bibo sano amin. Thank you. Duga ahobada tahaudare karigi mateng no haipeta knowledge amta haibiyo slaudin makak mayom sister gi husband si akogi koma da leire aduna hujik lai magi treatment gi amadi magi family maintain the 6 years ai taruk sure adu yamna hanjal hang manena isu ware aduna aduda mateng khara to biyo na social da harak pani ko mya aduga aigi wahidor decoration kelakong aigi angamba 500 tang kapsa ke. Thank you aigi now ni aigi lekai ni yamna thank you thagat sari now nakoi gumbarna ngasi topiraga nayambagi live te yengaga angamba mateng tobi gani na harak pase wahi tunat tasu thamoida raujo pokse nafisa ale si de tengnariba nabung napua mayam sing asigi matangda pukningda kari pawbono haibiramu amtang sister mayam mateng pangraiba amadi ngasi sister gi support tawai sing sida kari hainingbono kitang mot phongdokpio hare. Oh, I comment. Sir, sino dam harage dene comment I Sinna hayo. si helping hand tang mayam na aigi damakta mating pangbirakpa si haninga leitena nungaije aduga ai ngairabra na khalambado ngasidi aina live se sangma matamda mayamna pibiba aigi damakta mayamna support tawna angam mating pangbirakpase ai punsida aigi ithanda leirame habado ai kakthoga ngasidegi aigi damakta mayam lei habesimtangde ai haijaramge. Sister na hairisi mayam ai thantani na leram batu ngasi mayam leibire haibada adukmi matik thawai saw kokre nungai kre aduna loinamak sida haraure haibaduni mahana haijarisi go aduga hais Zamir visita kaisam je chumbro chumi Hoi sum. Chumisa. duna mayam sister si wangang basu yam haitaba male okalla dubo mai wafam adum tabiyo ko haira soitasu nasanni na cheni kallaga dum tabiyo hayo nang na hining basing mayam tam Sir kai haidunu aisu haibam khangde ai dara hailake dara da haipetang. hi hello hello wow tum dribo siksham
ꯑꯩꯅ ꯁꯦꯝ ꯁꯥꯗ꯭ꯔꯤ ꯐꯃꯨꯡ ꯊꯥꯗ꯭ꯔꯤ ꯁꯥꯔ ꯎꯕꯤꯕ꯭ꯔꯥ? ꯑꯩꯗꯤ ꯉꯥꯏꯈꯣ ꯎꯗ꯭ꯔꯤ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯒꯤ ꯇꯥꯃꯣꯗꯨꯅꯤ ꯎꯍꯜꯂꯛꯏꯁꯤ ꯃꯌꯥꯝ ꯎꯕꯤꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯉꯣ ꯕ꯭ꯔꯣ ꯑꯩꯁꯨ ꯂꯨꯄꯥ 50 ꯈꯛ ꯀꯥꯞꯈꯤꯕꯅꯤ ꯕ꯭ꯔꯣ ꯋꯥꯔꯧꯕꯤꯅꯨ ꯀꯩꯒꯤ ꯋꯥꯔꯧꯗꯧꯔꯤꯅꯣ ꯊꯦꯡꯛ ꯌꯨ ꯍꯌꯦꯡ ꯀꯥꯞꯆꯔꯛꯀꯦ ꯑꯉꯝꯕ ꯏꯁꯂꯥꯎꯗꯤꯟ ꯃꯀꯛ ꯃꯌꯨꯝ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯀꯩꯒꯤ ꯎꯔꯦ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄꯕꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯜꯇꯥꯞ MC ꯍꯨꯁꯦꯟ ꯅꯍꯥꯛꯀꯤ ꯑꯉꯝꯕ ꯄꯥꯡꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣ ꯑꯩꯁꯨ ꯂꯨꯄꯥ 50 ꯈꯛ ꯀꯥꯞꯈꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯑꯜꯇꯥꯞꯄꯨꯀꯣ ꯇꯥꯃꯣ ꯋꯥꯐꯝ ꯈꯔ ꯇꯥꯃꯣ ꯋꯥꯈꯜ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯅꯍꯥꯟ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯔꯝꯗ꯭ꯔꯁꯨ ꯌꯦꯡꯉꯝꯗ꯭ꯔꯁꯨ ꯉꯁꯤ ꯅꯅꯥꯎ ꯔꯤꯌꯥꯜꯇꯤ ꯕꯣꯒꯤ ꯃꯌꯨꯝꯒꯤ ꯊ꯭ꯔꯨꯗ ꯂꯩꯕꯥꯛ ꯃꯌꯥꯝ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅꯤ ꯍꯧꯖꯤꯛ ꯂꯥꯏꯚꯁꯤ ꯌꯦꯡꯉꯤꯁꯤ ꯅꯍꯥꯛꯀꯤ ꯁꯄꯣꯔꯠ ꯉꯥꯛꯇꯅꯤ ꯂꯥꯛꯏꯁꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯆꯠꯀꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯕꯨꯠꯇ ꯈꯔ ꯐꯖꯕ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯀꯣꯃꯦꯗꯤ ꯌꯥꯝ ꯇꯧꯕ ꯏꯌꯥꯝꯕꯗꯨꯁꯨ ꯂꯥꯛꯀꯅꯤ ꯑꯉꯝꯕ ꯃꯇꯦꯡꯁꯨ ꯄꯥꯡꯒꯅꯤ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯅꯤꯡꯉꯤ ꯇꯥꯃꯣꯅ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯛ ꯋꯥꯅ ꯆꯍꯤ 6-7 ꯍꯣꯠꯅꯔꯛꯄꯁꯦ ꯉꯁꯤ ꯃꯌꯥꯝ ꯙꯔꯃ ꯈꯥꯏꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯩꯇꯩ ꯈꯥꯏꯗꯅ ꯄꯨꯜꯂꯒ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕꯁꯦ ꯇꯁꯦꯡꯅ ꯑꯩ ꯊꯃꯣꯏꯗ ꯑꯩ ꯄꯦꯟꯕ ꯐꯥꯎꯖꯩ ꯑꯁꯦꯡꯕ ꯑꯩ ꯍꯤꯡꯅꯤꯡꯉꯤ ꯃꯇꯝ ꯈꯤꯇꯪ ꯑꯩ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯉꯁꯤ ꯂꯥꯏꯐꯇ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯑꯩ ꯑꯃꯨꯛꯇꯪ ꯃꯇꯝ ꯈꯤꯇꯪꯗꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩ ꯕꯣꯔꯗꯒꯤ ꯑꯩ ꯃꯇꯝ ꯈꯤꯇꯪ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩ ꯌꯥꯝ ꯄꯦꯜꯂꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯔꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯑꯩ ꯊꯥꯖꯗꯦ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯩ तसेंग खंगे मान सार फोन तौरकनी लाइव लाकने है खंगनी लेपीरब तसेंग हिंग पावे मैं खोरनगा हाजगे लाइंग हिंब थमोई सेंगना इरमदन इरेबाग फंगनबी है तसेंग हाजगे पेन पावे मुस्लिम इचनाउसिंग तसेंग नुसी चौंखटपीरप चौंथोपीरप मैतई इचनाउ जात बिजात खादना लेपीब तसेंग सिदगी हेंब सीरजू यारे खले सुमायन धर्म जात बिजात खादना लेपीब अयाब हन्ना खुरमजरी लोचनजगे थैंक यू याम पोथाबिरो अखोगी इनाव लाकनी है लाइस्राम दोम है कनी है इयाब नाकता मी खरा लाकनी है अखोई फेसबुक पेज पाइब सिंग लाकनी है मैम पुनमक लाकनी है लाइव से मी याम येंब माले अदना मी सी हैफेट यामे मैम लोइना लाकनी है तामोगी सिस्टर की वखल अंतबिगनो अखोई हिंगलिंगे मतमदा मंगंबा मतेंग पांगगदबनी नचा ननाव मैम थोलैसिनी नयाम थोलैसिनी नरेंग नमान मैम थोलैसिनी तामोगी वही से ताबीब इचिनाव सिंगी थमोयद तुक लाव फौरमगनी कयामुक मसुगुंब मैम से नमसलग ngasi इरेचा इरमदमदा कना कनागुंब मैम हमसु लैरिबनी हैबसी ngasi खंगब ngमगनी लाइफ सिगी खुथांगदगे अदुगा ngasi लाइफ सिदा खंगब मसु ngमगनी मणिपुर लैरिबा जात बिजात लैते मणिपुर लैरिसे कोई लोन ngangbom moisingchi thamoi manai wakan manai haibase masi amasu ngasigi aira bu thugaina bo honariba na khoi singda ngasi CCM su khangjalo na khoi brain da save taw ida mateng pangbada hingminnabada chaminabada sak enjang lanaraga chaminabani haibase ngasigi virus sing kamuren sandoiba na khoi singi na kokta halo sugumba laita laira basda focus taw manipur da mana indigenous mana aduni mana asini na tawbi mauta IDP सिंग ममितै मपी तारगा मसागे मयुम लैना लैना रिफ्यूजी ओलगा लैरिबा मकोई सिंगसे हाना अखोगी मयुम हजलना बहोनबगी पांडम तौबियु सुगुंबा लैता लारा मयामसे ओइबा खुनाय मु ओयरना बहोनबदा नखोईगुंबा भाइरस सिंग संदोइबदुगी महुत्ता दुगी मतम दु मंगन बे महुत्ता सुगुंबा लैता लारा मयाम सिंग सिगी मनाक चलगा सरकार दे लौबा याबा पब्लिक दे लौबा याबा MLA दे लौबा याबा सोसांग दे लौबा याबा सुगुंबा मयाम सिंगसे सोशल मीडिया दु नंग नंगी किट किट ना मिसिंग दो पुथोरागा तौबीरो कोई सपोर्ट तौजगे है इरमदम इरेचा पुनमक मेसेज पीजरी
kay lam no yum da lay bunatana tam habibur oza exam ni somgi kodong popi side majrao som side tani ai su yam da wakra ka bakke thank you ka pio adu comment pa hodo bisiri now sing soidana koi list pa thorakani ai madugi do ai sister ga sai live to so ai krabni me amna pang kodu list oina pajara sembi ro aduga next ki week ta soidana madugi do ai pa thokna ba ai se kenar hapo ai do so ai video ma semaga ai tamogi video siga loina nai semaga hapsarake ning yamna nungsi mayam help tawsi ai su tawge tehra le thank you sini mayam asiyong ko tehra li ki wahai asi mayam puning yam nungsi awa ba khangba ngamba ai si magi kamelas da su yam thagat sari ko ado bm imtiaz yam sumi bro yam ba yam da ba thidana angamba khara kapsa karabani allah da su duwa tawzage thank you allah na sana tomba ishorna hanga taw da mai pakan devotion haki point bisanon ai tayong pala si usimbi ba allah ishorna hajay ko aduga ngasi maraksida aigi follower friendsing na nungsi business ta ka ko na khoi bisoi thagat sari ko ngasi gi channel sidagi gps suka ngasi gi manipur mathel okay nang ya pambani to ko adu kesu kaide kari maram gi no sibo o me amaram si help ini sister sigi soni konjen bam sister sigi husband je hozi gi amna kadishal luna leiba aduna mahaki life su mamangi mathak ta yaw probne adu gi mahaki ngamjaba mateng khara sina me am online da ngasi live discussion sida join tawraga sister na thambadagi me am jira mari mateng mai thamjage umpiogi president Riazuddin yamda tawbani ai angamba mateng pangjage dua su tawjage PS Habibur Rahman oza sinda ꯑꯩꯈꯣꯏꯒꯤ angamba mateng pangjage yomda su laksage hairi ꯑꯩꯈꯣꯏ umpiogi advisor ni aduga ingonda man hairi thank you oza ai suggestion ka amta laudre organization gi city live ta currently lakhiba poni aduna ai pona dum hajarake details sing du soza ai kaita phone da tawraga dum pangbiyu satpiyu thank you kari oina ngamdabano anabagi do haipet tang minute amani haibiyu ko sister thank tawge mayam su tominasi thank you bm hamid anaba du kay ayaba maming do spinal cord injury ne sir. okay mayam asilay sister na haigrizin puning yam nungsi mayam mateng pangmin na si md basir rahman thank you tagatsari daga Friends se kay lamdigi oibirabano hai hangi mane ai sa line jam Nicola line jam de pion kumar na hangisira duga comment fatta pi ba maitei me ta naming thamiba ado nang nasana do pajaro nang comment do ko adrage aigi follow aigi friend me amna mo nang share chara ne do third class uncivilized nang se kai lambi orobno ngamba khara kapcha ibani get well soon thank you dear da Ryan thank you thagatsari bro na angamba mateng tawkibado angai ta thagatsari bro taw basing da mai pa ko biyo aina tamjari comment pa hawdaba ke dawdaba sing ke dawbiganu ko ngasi gi live si id wafam gra ngasi gi ji sina ya sanakibadu da ai taseng namaki oina wafam gra thama ke dawjage tawbani ado yam sange ado mayam gi damang ni praja gi ni Riazuddin bugi may maitai gi natte pangan gi natte naga gi natte kuki gi natte ai manipur iramdam gi si azu ya hat ki so halo ngasai ai tholak pa ai do hat ke so halo ai tholak pa da hat ni nga halo ai kaim adu don fear afraid adu dai mo da kaim lai ti ai ni ki si only one god kaktani afraid tawba aduga asum bagi mai gai dai ki bisu lai ti hani nga halo si bai si no wan de ai si ba kan da aina pam jaga do si tung da aina hogada bu sing do iramdam da lai ba irei pak ta lai ba miyam na khangi ai kana no ai si aduna adum hayeng haina hojani adu gi ke su khande aduna nang na hat pa natra su adum matam la su sigani sibagi wena ki de ko kok to no mai kap ke masing tingam da na rakram Riazuddin ngasi bo do back set panu pa natte chaloi
ima laiba nusiba misakni number 1 aina I love fast ai gi ma laiba nusi ko adui matung da tai khanaba yani kai oina ngamdre no dana ma hakisi yamna lure masasi akogi ngakki makha moji si tharaga det oiraga leiba gumani ngak thakki naga leibani ko sumain ta aduni adugi matani ai gi suisi lupa sani kapki bani suma suma thank you sister tagasari aina nangjaba 20 raf kan kapki bani thank you sister suma busu tagasari sister suma na toru toru bom ko da mai pa ko bisano amadi MD Rafi bayana su angamba mateng pangbirai nahak pusu lana sorna togan bibasno togan biboisan kamen pinaba da usitaba wangang la kano minay ma nama pana waraktaba masasa sumel ta MC thank you waraktaba minyesi anduga MD Basira Rahman mayam karan ngang biga no please thank you summe bro Poham khara yauri ni poham adaga tamobusu wakal hanthabigano haibiyo isi aikoi asuk yamna leide sidi na pisali thank you nahang mateng su pangi comment so pa pire alana apa apa lambi pina bi voice no aiso ngam ba sama tan kapsa kibani warau bibadi adre kai gi warau doro you know yes Samsul Islam thank you so much nahang toro da lana mai pa ko hendisano tungi punsida pabato hendisano aina prayer tawjari Muhammad Sharif Khan aisu lupa tara kaptibani tawbigano thank you tagasari lana Muhammad Sharif Khan tawro do mai pa ko hendisano taslima sa sapata wahi wata do nangi family dangang no chumi now taslima isen live si mi khana yam yengi bani ko aduga nasina kha ki do khawam no kra ya wai sing do karan turan taw gano ko si se mai thamjage mayam si wis masam tang sister na tawbiko ai ke no ko tang sindor ku yeda Odara haige yes. aw habiyo Ai mai da thangi. mayam ngasi aigidamakta mateng pangbiraba mayambusu ishorna soida ngamdaba wa na tadaba matam pumbada afabata oibiyu haibasi ai ishorgi mafamda aisu kubak sangjong tara lonana mayam mamam khoirumjari aibusu amuktang faraga mayam marda tinba ngamjage haibasiga ai aroibada haijage si haraga loisanjarage thank you hujik na aga leba tamoduni masa lon badi ngamme do masa gi mangak ki ba khamu si loina leng bu khotpa ngamdrawa tamoni ko mayam prayer su tawsi ko do ga ngam mateng su pansi say amata salo say sakpa haite isi lori bama nal pagi sau do mi yam nok na male do na saroi yam say sakwa isi adubo entertainment loina sigi wabasida ko mayam ai kaigumba mayam message oiba yaba adugumba say amade thamjaramge mangdas masai kamel amdu yaw ke do yam nungai tar male sister kamen hepet pabiu ko Sir.
Number yes, I show ngamba mutim pangi. Thank you. ꯌꯥꯝꯅ ꯏꯁꯩ ꯍꯥꯏꯕꯗꯣ ꯌꯥꯝꯅꯗꯤ ꯍꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯌꯥꯝ ꯅꯣꯛꯅꯗꯤ ꯅꯣꯛꯅꯕꯤꯔꯛꯀꯅꯨꯀꯣ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯌꯦꯡꯉꯤꯕ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯗꯗꯤ 9:31ꯁꯤ ꯌꯥꯝꯅ ꯊꯦꯡꯂꯝꯕꯅꯦꯅ ꯂꯧꯖꯩ ꯑꯗꯨ ꯃꯌꯥꯝꯗ ꯑꯩ ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯋꯥꯔꯧꯕꯤꯔꯣꯏ ngasi unariba ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕ ꯁꯤ ꯌꯥꯔꯦꯀꯣ ꯉꯁꯤꯒꯤ ꯍꯩꯇꯕꯩꯅꯦ ꯃꯌꯥꯝ ꯁꯤ ꯏꯁꯩꯁꯦ ꯄꯥꯝꯃꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯍꯩꯔꯒꯅ ꯑꯗꯨꯝ ꯁꯛꯄꯤꯔꯣ ꯁꯤ ꯏꯁꯩꯁꯦ ꯄꯥꯝꯃꯦ ꯑꯗꯣ ꯁꯤꯒꯤ ꯏꯁꯩꯁꯤꯃꯛ ꯁꯛꯄ ꯍꯩꯕ ꯃꯤ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯛꯄꯤꯔꯣ ꯀꯩꯗꯧꯕꯤꯌꯨꯀꯣ ꯁꯤ ꯏꯁꯩꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯝꯅ ꯃꯅꯤꯄꯨꯔꯤ ꯑꯇꯩ ꯑꯇꯩꯁꯨ ꯀꯩꯗꯧꯈꯤꯀꯣ ꯑꯗꯣ ꯁꯤ ꯏꯁꯩꯁꯤꯅ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯔ ꯑꯣꯏꯕ ꯏꯁꯩ ꯑꯣꯏ ꯇꯝꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡꯅ ꯀꯅꯥꯒꯤ ꯑꯣꯏꯈꯤꯒꯅꯤ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯌꯦꯡꯅ ꯀꯅꯥ ꯁꯤꯒꯅꯤ ꯀꯅꯥ ꯍꯤꯡꯒꯅꯤ ꯇꯝꯕ ꯉꯝꯗꯦ ꯑꯩꯈꯣই ꯍꯤꯡꯅꯔꯤꯉꯩ ꯅꯨꯡꯁꯤꯅꯔ ꯂꯩꯍꯧꯕ ꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤ ꯋꯥꯁꯨ ꯋꯥꯔꯕꯅꯤꯅ ꯈꯣꯟꯖꯦꯜꯁꯤ ꯉꯁꯥꯏꯗꯒꯤ ꯂꯥꯎꯕꯒꯤ ꯋꯥꯔꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯨ ꯁ꯭ꯋꯥꯏ ꯇꯦꯟꯁꯜꯍꯧꯔꯒꯦ ꯀꯃꯦꯟꯗ ꯑꯩ ꯀꯃꯦꯟꯗ ꯆꯪꯗꯦ ꯑꯗꯣ ꯀꯃꯦꯟꯗ ꯀꯩꯗꯧꯕꯅꯣ ꯑꯗꯨ ꯃꯌꯥꯝꯅ ꯀꯩꯗꯧꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯀꯃꯦꯟꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯁꯩ ꯑꯃ ꯀꯩꯗꯧꯒꯦꯅ ꯇꯧꯕꯅꯦ ꯂꯥꯟꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯏꯆꯦ ꯑꯗꯨꯗꯨꯒꯤꯁꯨ ꯍꯥꯟꯅ ꯄꯥꯝꯂꯝꯕ ꯑꯣꯖꯥꯒꯤ ꯏꯆꯦꯒ ꯑꯩꯁꯨ ꯇꯔꯥ ꯀꯥꯛꯈ꯭ꯔꯤꯕꯅꯤ ꯖꯅꯥꯐꯥꯟ ꯁꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯁꯨ ꯑꯉꯝꯕ ꯈꯖꯤꯛ ꯈꯖꯤꯛ ꯑꯣꯏꯔꯁꯨ ꯀꯥꯞꯄꯤꯌꯨ ꯁꯅꯥꯌꯥꯁ ꯐꯪꯕꯤꯌꯨ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯐꯖꯩ ꯕ꯭ꯔꯣ ꯊꯥꯒꯠꯆꯔꯤ ꯐꯖꯔꯝꯃꯅꯤ ꯇꯁꯂꯤꯃꯥ ꯊꯣꯏ ꯑꯩꯒꯤ ꯏꯁꯩꯗꯣ ꯐꯖꯔꯝꯃꯅꯤ ꯌꯥꯝ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯖꯜꯂꯦ ꯑꯗꯨ ꯏꯁꯩꯗꯣ ꯄꯥꯝꯖꯕꯩꯅꯤꯀꯣ ꯁꯛꯄꯗꯤ ꯍꯩꯇꯦ ꯁꯨꯝ ꯏꯁꯩꯗꯣ ꯐꯨꯜ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯑꯗꯨ ꯏꯁꯩꯗꯨꯗꯤ ꯑꯩꯅ ꯁꯛꯄꯗ ꯌꯥꯔꯔꯣꯏ ꯈꯣꯟꯖꯦꯜꯁꯤ ꯌꯥꯝ ꯁꯤꯈꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯌꯥꯝꯅ ꯀꯃꯦꯟ ꯕꯦꯠ ꯀꯃꯦꯟ ꯈꯔ ꯄꯥꯔꯨꯕꯗ ꯑꯩꯁꯦ ꯅꯪꯁꯨ ꯀꯟꯅ ꯍꯥꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯩꯅꯥꯝ ꯐꯥꯔꯨꯛ ꯑꯩꯁꯨ ꯂꯨꯄꯥ 50 ꯀꯥꯞꯈꯤꯕꯅꯤ ꯁꯥꯎꯕꯤꯒꯅꯨ ꯊꯦꯡꯛ ꯌꯨ ꯀꯩꯒꯤ ꯁꯥꯎꯗꯧꯔꯅꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯥꯔꯨꯛ ꯕꯌꯥꯅ ꯇꯧꯔꯨꯕꯗ ꯂꯥꯟꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯉꯝꯕ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯤꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯃꯗꯤ ꯏꯃꯥꯗꯤ ꯊꯨꯅ ꯐꯔꯣ ꯍꯥꯏꯅ ꯗꯨꯋꯥ ꯑꯣꯏꯅ ꯊꯥꯔꯒꯦ ꯑꯜꯂꯥ ꯗ ꯏꯆꯥꯒꯤꯁꯨ ꯌꯥꯎꯅ ꯊꯦꯡꯛ ꯌꯨ ꯏꯃꯥ ꯑꯌꯥꯠꯄꯔꯤ ꯀꯃꯦꯟ ꯄꯥꯍꯧꯗꯕ ꯋꯥꯔꯧꯕꯤꯔꯣꯏ ꯀꯃꯦꯟꯁꯤ ꯌꯥꯝꯕꯅ ꯑꯗꯨ ꯄꯥꯍꯧꯗꯕ ꯅꯪꯍꯧꯗꯕ ꯌꯥꯎꯏꯀꯣ ꯑꯩꯒꯤ ꯑꯉꯝꯕ ꯈꯔ ꯀꯥꯞꯆꯈꯤꯕꯅꯤ ꯏꯌꯥꯝꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯃꯥꯔꯁꯤ ꯑꯥꯔꯇꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯉꯥꯎꯗꯦꯀꯣ ꯑꯗꯣ ꯑꯋꯥꯕꯗꯨꯗ ꯑꯩꯅ ꯃꯦꯁꯦꯖꯅꯦ ꯑꯗꯣ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖꯅꯤꯀꯣ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯤꯁꯇꯔ ꯃꯤꯡꯗꯨꯕꯨ ꯀꯔꯥꯏꯅꯣ ꯃꯤꯁꯇꯔ ꯃꯨꯐꯤꯖꯨꯗꯤꯟ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯏꯁꯩꯗꯨꯒꯤ ꯂꯤꯔꯤꯛꯁꯇꯨꯅꯤ ꯐꯖꯔꯤꯁꯤ ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯗꯨꯒꯤꯗꯨꯗ ꯁꯨꯝ ꯀꯩꯗꯧꯕꯅꯤꯀꯣ ꯑꯩ ꯍꯔꯥꯎꯕꯩ ꯁꯛꯄ ꯅꯠꯇꯦ
Bro, suk yamna su thamoy kaiba hona deda. Don't sing song this live. Okay. Ay soy. Ay teba nakoy nogna bini adugi no haiba hitabay na ta. Adway da losyan gred. Tamodu tuna favor so thank you Amir Thoban. Suk yamna su thamoy kaiba. ꯃꯌꯥꯝ ꯉꯁꯤꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕꯅꯤ ꯑꯩꯁꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏꯕꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯃꯤꯑꯣꯏꯕ ꯑꯃꯐꯥꯎ ꯂꯩꯔꯣꯏ ꯂꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩ ꯍꯧꯖꯤꯛ ꯊꯣꯛꯆꯔꯛꯏꯕ ꯇꯧꯖꯔꯛꯏꯕ ꯃꯌꯥꯝꯁꯤꯗ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯅ ꯄꯪꯋꯥꯡ ꯆꯥꯋꯥꯡꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯒꯤ ꯃꯑꯣꯡꯗ ꯎꯔꯒ ꯂꯩꯕꯁꯨ ꯃꯌꯥꯝ ꯌꯥꯎꯖꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯍꯤꯡꯉꯤ ꯆꯥꯔꯤ ꯁꯦꯠꯄ ꯋꯥꯠꯇꯦ ꯁꯤꯅꯤꯀꯣ ꯑꯗꯨꯒ ꯀꯩꯁꯨ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯃꯣꯔ ꯄ꯭ꯔꯣꯄꯔꯇꯤ ꯀꯩ ꯂꯩꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯗꯤ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯨꯛ ꯗꯨꯛ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯃꯤ ꯗꯨꯝꯕꯁꯤꯡ ꯏꯆꯧ ꯀꯐꯤꯔ ꯍꯥꯏꯁꯤꯡ ꯀꯔꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟ ꯑꯣꯏꯗꯕ ꯃꯤꯁꯤꯡꯗꯨꯕꯨ ꯀꯐꯤꯔ ꯍꯥꯏꯀꯣ ꯑꯗꯣ ꯑꯔꯕꯤꯛꯀꯤ ꯂꯣꯟꯅꯤ ꯑꯔꯕꯤꯛꯅꯤ ꯑꯗꯨꯗ ꯐꯠꯇꯕ ꯃꯆꯤꯟ ꯃꯈꯥ ꯊꯤꯕ ꯅꯠꯇꯦ ꯑꯗꯨ ꯅꯪ ꯈꯪꯉꯝꯗ꯭ꯔꯁꯨ ꯈꯪꯉꯣꯀꯣ What happened? Please speak in English. Napoleon Prakash Adhikar, understand me, I to help you. Napoleon Prakash Adhikari. आप कहाँ से हो? Where are you from you? Bro Napoleon kind of secretary Adhikari. Please reply comment फिर से कर दीजिए आपका. मोहम्मद मुफिजुद्दीन इसाइदो matang samande. Okay. Yamrias Aishu 200 mitang kapkibani. Thank you. I'm from Sikkim. Okay. Hindi जानते हैं आप? I'm not. I'm from Sikkim. अफबा तौरगा अफबा फंगी हाइदुनी फत्तबा तौरगा फत्तबा maybe yes Ajit somme MD Ramizin tamogi damak Allah do dua tawzagi tuno ta fabo oresano. Thank you. Napoleon Prakash Adhikari जो लाइफ में जो एक बहन अभी लाइफ में चल रहा है उसी का हस्बैंड का बीमार 6 साल से वो की घर में बैठ रहा है एकदम उसका जो गार्डन का ऊपर तो अभी हिल रहा है दूसरा जो शरीर है उसको नहीं हिल रहा है पैरालाइज करी है वो मागे अना बताओ स्पाइनिंग कोड इंजरी बीमार है उसका You can speak in Hindi. Yes, I can speak in Hindi. Understand क्या हुआ मुझे बताओ. हेल्थ इशू था जो अभी लाइफ में जो चल रहा है बहन आप देखा होगा किसी का हस्बैंड 6 साल से बीमार पड़ गया था बीमार पड़ के बिस्तर में है अभी भी. One is the big trouble the last few years so we need to help them for the sake of God. MBM थोबाल करी की लाइफ नो हेल्प की लाइफ नहीं है तारे ngasi हेल्प तता है. ब्रो आपका एक मेरा एक बुद्ध खरा फजबा या एक भैया है मेरा
एक भाई है, उसने आपको रिप्लाई भी दिया है, इसको पढ़ लीजिए आप। सही लिख रहा है उसी से। We are doing some funding to help one our brother. It's the यहाँ भी है, फिर भी एक कमेंट आ रहा है, नफीसा अली। लाइफ यंबीरिबा इचिल इनाव इनावसिंग ꯁꯟꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯃꯇꯦꯡ ꯉꯁꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯊꯦꯡꯛ ꯌꯨ ꯔꯣꯁꯟ ꯑꯂꯤ ꯑꯦꯝꯗꯤ ꯕꯁꯤꯔ ꯔꯍꯃꯥꯟ ꯏꯌꯥꯝꯕ ꯔꯤꯌꯥꯁ ꯑꯜꯂꯥꯍꯅ ꯑꯐꯕꯇ ꯑꯣꯏꯍꯟꯁꯅꯨ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ नेपोलियन के अधिकारी नेपोलियन अधिकारी प्रकाश अधिकारी थैंक यू मनिथोई चैरिटी लाइव स्ट्रीम थैंक यू मनिथोइनसु एक्सप्लेनेशन तौरे अदुगा सिस्टर नंबर सिंग अजामबना अमा फोबा मरमदि सिगी अखोइगी ꯃꯌꯥꯡꯁꯤꯡ ꯀꯩꯁꯤꯡꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯥꯏꯐꯁꯨ ꯌꯦꯡꯕ ꯃꯥꯜꯂꯦ ꯑꯩꯒꯤꯁꯤ ꯅꯣꯔꯠ ꯏꯁꯇ ꯃꯌꯥꯝ ꯑꯃ ꯐꯣꯂꯣ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯒꯤꯁꯤ ꯉꯁꯥꯏꯒꯤ ꯀꯩꯗꯧꯕ ꯃꯇꯝꯗ ꯅꯝꯕꯔ ꯀꯩꯀꯩꯗꯤ ꯊꯣꯏꯗꯣꯛꯅ ꯂꯧꯈꯠꯂꯨꯅꯨꯀꯣ ꯑꯩꯈꯣꯏꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯍꯣꯏ ꯇ꯭ꯔꯨ ꯀꯣꯂꯔ ꯂꯩꯔꯗꯤ ꯇ꯭ꯔꯨ ꯀꯣꯂꯔꯗ ꯍꯥꯟꯅ ꯑꯗꯨꯝ ꯀꯩꯗꯧꯕꯤꯌꯨ ꯀꯣꯜꯗꯤ ꯌꯥꯝꯅ ꯃꯦꯁꯦꯖꯀꯨꯝꯕꯗ ꯀꯩꯗꯧꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯩꯕꯁꯨ ꯌꯥꯎꯏꯀꯣ ꯉꯔꯥꯡ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯃ ꯂꯤꯖꯒꯦ ꯗꯨꯕꯥꯏ ꯆꯠꯀꯅꯦꯅ ꯃꯨꯝꯕꯥꯏꯗ ꯍꯧꯖꯤꯛ ꯚꯤꯖꯥ ꯑꯃ ꯂꯥꯛꯑꯒ ꯑꯃꯒꯤ ꯔꯤꯖꯦꯛ ꯑꯣꯏꯗꯅ ꯂꯩꯕ ꯚꯤꯖꯥ ꯉꯥꯏꯔ ꯂꯩꯕ ꯑꯗꯨꯅ ꯇ꯭ꯔꯦꯟꯗ ꯆꯠꯄ ꯃꯇꯝꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦꯅ ꯂꯧꯈ꯭ꯔꯒ 13,000 ꯀꯩꯕꯨꯡꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃ ꯃꯧꯂꯥꯅ ꯑꯃꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯐꯣꯟꯗꯅꯤꯀꯣ ꯐꯣꯟ ꯇꯧꯒꯦꯅ ꯑꯃꯨꯛꯀ ꯂꯧꯕ ꯃꯇꯝꯗ 13,000 ꯂꯧꯈ꯭ꯔꯦ 13,000 ꯈꯂꯥꯁ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯦꯌꯔ ꯇꯧꯕꯤꯌꯨ ꯁꯤꯁꯤ ꯑꯃꯁꯨ ꯂꯝ ꯆꯠꯄꯗ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯐꯣꯟ ꯇꯧꯒꯦ ꯀꯥꯏꯅ ꯄꯤꯔꯨꯅꯨꯀꯣ ꯃꯁꯤꯁꯤ ꯑꯃꯁꯨ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ओके समीर मथक की कमेंट और माने लाइव सी यंगे बेचिल इनाउ सिंग मसीगी लाइव सी दा मयामना सपोर्ट तौबिखिबा अमदी अदगी हेल्प तौबिरखिबा पुनमकुसु थागतसरी अमदी लाइव सी ngasiगी सिलिनाउ सिंगना अंगंबा लेवल दा शेयर तौबियो हाइना इस मियामदा रिक्वेस्ट तौजरी more than ngasiगी live si sengna fuzana mayamnasu share support su tawbire aduga live si music powda viewership music su lairisi 200 something lair male mayam si lai fo mayam si na hek ngasigi share tawri ko live si laigani ai sister gi amadi tamo gi khalaga ngasi matam se ka thok sagi haibasi mayam da tamjari che amadi tamo animak wakhal hanthabigano nafisa ali hojik ti loina khangnarabnina yumda laklagasu mateng tawrakhini thank you amukka so halaga hairi aigi live sibo yengbiram officer sing achawsang sing mla sing aduga minister oramba sing ne yengbiragadi nakoi tara kangna sugumba family amase adum sembiba yaba poni na aigi wakal thamjage aduna angamba mateng online do satpiraga angamba mateng khara pangbiyo na ai salam go loina na haijeri request tawjeri ꯍꯧꯖꯤꯛ ꯁꯤꯁꯇꯔꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯉꯁꯥꯏꯗꯣ ꯑꯩ ꯅꯤꯡꯁꯤꯡꯍꯧꯗ꯭ꯔꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕꯤ ꯍꯥꯏꯕ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯅ ꯀ꯭ꯂꯥꯁ 8 ꯀꯥꯏꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯀ꯭ꯂꯥꯁ 1 ꯀꯥꯏꯅꯤ ꯏꯆꯥꯇꯣꯝꯕ ꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤ ꯌꯦꯡꯉꯨ ꯂꯥꯛꯁꯦ ꯑꯃꯅ ꯀꯩꯅꯣꯝꯃ ꯀ꯭ꯂꯥꯁ 8 ꯑꯃꯅ 1 ꯍꯥꯏꯕ꯭ꯔꯣ ꯁꯔ ꯍꯣꯏ ꯑꯣꯀꯦ ꯇꯨꯝꯗ꯭ꯔꯤꯕꯣ ꯃꯈꯣꯏꯗꯤ ꯑꯇꯣꯝꯕꯗꯨ ꯁꯤꯗ ꯂꯩꯌꯦ ꯑꯍꯟꯗꯤ ꯇꯨꯏꯁꯟ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯨ ꯌꯥꯗꯦꯕ ꯑꯩꯅ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ ꯏꯀꯥꯏꯖꯩ ꯐꯨꯖꯤ ꯈꯨꯝꯖꯤꯜꯂ ꯂꯩꯔꯤꯁꯦ ꯂꯥꯛꯑꯣ ꯇꯨꯝꯅꯤꯡꯉꯦ ꯍꯣ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯇꯨꯝꯅꯤꯡꯉꯦꯌꯦ ꯁꯔ
Okay, okay. Live si 200 something ꯂꯩꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ live si share ꯇꯧꯗꯕ ꯌꯥꯎꯔꯁꯨ ꯇꯧꯁꯟꯕꯤꯌꯣ ꯉꯁꯤꯒꯤ live ꯁꯦ ꯌꯥꯝꯅ set ꯑꯣꯏꯕ ꯑꯗꯨꯒ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯝꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯝꯃꯛꯄ ꯋꯥꯐꯝꯁꯤꯡꯁꯤ ꯃꯌꯥꯝꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯁꯦꯝ ꯁꯥꯔ ꯊꯝꯕ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛꯀꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯡꯕꯗ ꯊꯣꯛꯂꯛꯏꯕꯁꯤꯡꯗꯣ ꯑꯗꯨꯝ ꯉꯥꯡꯕꯅꯤ ꯃꯁꯤ ꯏꯊꯣꯛꯑꯒ ꯄꯥꯊꯣꯛꯄ ꯈꯕꯔ ꯄꯥꯕ ꯅꯠꯇꯦ ꯅ꯭ꯌꯨꯁ ꯄꯥꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯃꯤ ꯃꯈꯜ ꯌꯥꯝꯅ ꯂꯩ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯑꯇꯩꯗꯁꯨ ꯇꯥꯕ ꯐꯪꯉꯤꯀꯣ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯇꯧ ꯇꯝꯕꯁꯨ ꯌꯥꯎꯏ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯉꯥꯡꯁꯤꯡꯁꯤ ꯔꯤꯌꯦꯂꯤꯇꯤꯗ ꯏꯁꯨꯗ ꯑꯋꯥꯕꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯑꯁꯤ ꯇꯧꯅ ꯍꯥꯏꯖꯔꯛꯄ ꯉꯥꯛꯇꯅꯤ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯁꯥꯏꯗꯣ ꯂꯨꯛ ꯀꯃꯥꯏꯅ ꯇꯧꯅ ꯅꯥꯔꯤꯅꯣ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯇ ꯃꯥꯒꯤꯁꯤ ꯅꯥꯕꯅꯦ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤ ꯍꯧꯖꯤꯛꯅ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯁꯤꯊꯔ ꯂꯩꯕ ꯉꯛꯀꯤ ꯃꯈꯥ ꯃꯣꯏ ꯁꯤꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯁꯤꯒꯤ ꯂꯥꯏꯐꯁꯤ ꯂꯣꯏꯔꯒ ꯉꯁꯤꯗꯤ ꯉꯝꯃꯔꯣꯏ ꯍꯌꯦꯡ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨꯗꯁꯨ ꯑꯩ ꯑꯃꯨꯛ ꯁ꯭ꯀꯦꯅꯔ ꯀꯩꯀꯩ ꯍꯥꯞꯄꯒ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯃꯇꯦꯡ ꯄꯥꯡꯕꯗ ꯖꯥꯠ ꯕꯤꯖꯥꯠ ꯍꯥꯏꯕ ꯂꯩ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯑꯃ ꯆꯠꯈ꯭ꯔꯦ ꯖꯥꯠ ꯕꯤꯖꯥꯠ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯃꯩꯇꯩ ꯄꯥꯉꯜ ꯄꯨꯝꯅꯃꯛꯅ ꯈꯪꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜꯅ ꯍꯥꯏꯕꯤꯔꯝꯕꯅꯤ ꯕꯨꯠꯇ ꯈꯔ ꯐꯖꯕ ꯏꯌꯥꯝꯕꯅ ꯌꯥꯝ ꯐꯖꯔꯕ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯖꯥꯠ ꯕꯤꯖꯥꯠ ꯊꯤꯕ ꯌꯥꯗꯦ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯅꯤꯊꯣꯏ ꯏꯅꯥꯎꯁꯨ ꯌꯦꯡꯉꯤ 233 ꯚꯤꯌꯣꯔꯁ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯦ ꯅꯧꯄꯥꯗ ꯅꯨꯄꯥꯅꯤ ꯁꯥꯔ ꯅꯐꯤꯁꯥꯂꯤ ꯅꯨꯄꯥꯅꯤ ꯁꯥꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯇꯦ ꯑꯣꯀꯦ ꯑꯩꯉꯣꯟꯗꯒꯤ ꯁꯤꯁꯇꯔꯅ ꯍꯜꯂꯦꯅꯅꯤ ꯍꯥꯏꯔꯤꯁꯤ ꯑꯗꯨꯒꯤꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯇꯔꯅ ꯃꯅꯥꯎ ꯑꯃꯗ ꯅꯨꯡꯁꯤꯅ ꯀꯧꯕꯤꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯩꯅꯁꯨ ꯀꯣ ꯁꯤꯁꯇꯔꯅ ꯑꯩꯉꯣꯟꯗ ꯍꯟꯒꯅꯤ ꯁꯄꯣꯔꯠ ꯂꯥꯛꯆꯔꯤ ꯑꯉꯣꯝ ꯃꯤꯆꯟ ꯃꯩ ꯆꯠꯄ ꯂꯥꯛꯄꯅꯤꯅꯦ ꯊꯦꯡꯛ ꯌꯨ ꯑꯉꯣꯝ ꯃꯤꯆꯟ ꯑꯦꯝꯗꯤ ꯕꯁꯤꯔꯃꯟ ꯏꯌꯥꯝꯕ ꯔꯤꯌꯥꯖ ꯑꯩ ꯁꯉꯥꯏ ꯌꯨꯝꯐꯝꯗꯒꯤꯅꯤ ꯏꯟ ꯗ ꯀꯣꯜ ꯑꯝꯇꯪ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯌꯥꯒꯗ꯭ꯔꯥ ꯄ꯭ꯂꯤꯖ ꯀꯣꯜ ꯀꯃꯦꯟꯗ ꯅꯝꯕꯔ ꯄꯤꯁꯜꯂꯛꯑꯦ ꯃꯦꯁꯦꯟꯖꯔ ꯄꯥꯏꯕꯅꯦ ꯑꯩꯒꯤꯗ ꯃꯦꯁꯦꯟꯖꯔꯗ ꯊꯥꯕꯤꯔꯛꯑꯣ ꯏꯅꯥꯎ ꯀꯔꯤ ꯑꯆꯤꯟꯕ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦꯗ ꯍꯥꯏꯕꯤꯔꯛꯑꯣ ꯆꯠꯇꯣꯝꯕ ꯃꯅꯤꯊꯣꯏꯗ ꯆꯥꯔꯖꯔ ꯑꯝꯇ ꯂꯧꯔ ꯂꯥꯛꯑꯣ ꯁꯤ ꯃꯩ ꯇꯠꯇꯣꯔꯕ ꯑꯝꯇ ꯆꯥꯔꯖꯔ ꯑꯝꯇ ꯂꯧꯔ ꯂꯥꯛꯑꯣ ꯁꯣꯝꯗ ꯃꯩꯁꯦ ꯃꯇꯦꯡ ꯄꯥꯡꯕꯗ ꯖꯥꯠ ꯆꯥꯛꯁꯦ ꯕꯤꯖꯥꯠ ꯍꯥꯏꯅ ꯗꯦ ꯍꯥꯏꯗꯣ ꯑꯩ ꯄꯥꯉꯜ ꯄꯨꯝꯅ ꯕꯦꯁꯛ ꯑꯆꯨꯝꯕ ꯋꯥꯅꯤ ꯃꯅꯤꯊꯣꯏ ꯊꯦꯡꯛ ꯌꯨ ꯊꯨꯅ ꯅꯥꯕ ꯐꯕ ꯑꯣꯏꯔꯣ ꯇꯥꯖ ꯏꯐꯝ ꯄꯤꯔꯣ ꯑꯩꯁꯨ ꯆꯥꯝꯃ ꯀꯥꯞꯈꯤꯕꯅꯤ ꯊꯦꯡꯛ ꯌꯨ ꯇꯥꯖ ꯏꯐꯝ ꯊꯥꯒꯠꯆꯔꯤ ꯇꯥꯖ ꯏꯐꯝꯕꯨ ꯅꯍꯥꯛꯅ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄꯤꯕ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕ ꯑꯣꯏꯕꯤꯕ ꯑꯣꯏꯁꯅꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯁꯤꯁꯇꯔ ꯑꯃꯗꯤ ꯇꯥꯃꯣꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯖ ꯏꯐꯝ ꯗꯤ ꯑꯦꯝ ꯗꯥꯎꯁꯟ ꯒ꯭ꯔꯦꯠ ꯊꯦꯡꯛ ꯌꯨ ꯃꯈꯣꯏ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯅꯤ ꯇꯁꯤꯟ ꯑꯂꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯀꯃꯔꯖꯤꯠ ꯑꯗꯨꯒ ꯅꯪꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯨ ꯅꯣꯏ ꯕꯕꯥꯗ ꯍꯪꯉꯣ ꯀꯃꯔꯖꯤꯠ ꯑꯦꯟ ꯀꯃꯔꯖꯤꯠ ꯑꯗꯣ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯤꯕ ꯅꯪꯅ ꯍꯪꯉꯤꯕꯗꯣ ꯅꯪ ꯇꯥꯖꯟ ꯊꯛꯆꯜꯂ ꯅꯪ ꯍꯪꯕ ꯃꯥꯜꯂꯦ ꯑꯗꯨ ꯅꯪ ꯍꯪꯉꯣ ꯑꯗꯨ ꯅꯁꯥꯅ ꯇꯥꯛꯆꯔꯦ ꯗꯤꯇꯦꯜꯁ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯇ ꯂꯥꯏꯚ ꯆꯪꯖꯔꯛꯄꯅꯤ ꯗꯗꯥꯒꯤꯁꯦ ꯁꯤꯁꯇꯔꯁꯤꯒꯤ ꯇꯥꯃꯣꯗꯣ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯁꯤꯁꯇꯔꯁꯦ 6 ꯏꯌꯔ ꯅꯥꯗꯨꯅ ꯂꯩꯕ ꯃꯍꯥꯛꯀꯤ ꯉꯛꯀꯤ ꯃꯈꯥ ꯃꯣꯏ ꯁꯤꯊꯔꯒ ꯂꯩꯈꯤꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗꯒꯤ ꯁꯣꯁꯤꯌꯦꯜꯗ ꯍꯦꯜꯞ ꯍꯥꯏꯖꯕꯅꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒꯤ ꯃꯇꯥꯡꯗ ꯏꯆꯦꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯑꯣꯏꯕ ꯊꯦꯡꯛ ꯌꯨ ꯏꯌꯥꯝꯕ ꯔꯤꯌꯥꯖꯀꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ
ꯃꯤ ꯏꯌꯥꯝꯕ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯃꯤꯠ ꯇꯩꯕꯤ ꯇꯥꯏꯌꯦ ꯗaniel thank you ꯊꯥꯒꯠꯆꯔꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯗꯨꯋꯥꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯌꯔꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯄꯟꯕ ꯂꯩꯇꯅ ꯂꯥꯎꯕ ꯉꯥꯡꯕ ꯉꯝꯃꯤꯕꯅꯤ ꯒꯤꯌꯥꯁꯗꯤꯟꯕꯨꯒꯤ ꯃꯌꯨꯝ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯥꯟꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯗꯃꯛ ꯑꯩꯈꯣꯏꯕꯨ ꯁꯦꯝꯈꯤꯕꯅꯤ ꯊꯦꯡꯛ ꯌꯨ ꯔꯧꯁꯜ ꯑꯂꯤ ꯕ꯭ꯔꯣꯗꯔ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯆꯨꯝꯃꯤ ꯃꯗꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯗꯤ ꯇꯤꯝ ꯈꯪꯍꯧꯗ꯭ꯔꯦ ꯑꯣꯀꯦ ꯏꯌꯥꯝꯕꯒ ꯏꯇꯩꯃꯒ ꯂꯥꯏꯐ ꯂꯣꯏꯔꯒ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯔꯤꯌꯥꯁ ꯍꯥꯏꯒꯗ꯭ꯔꯥ ꯔꯤꯌꯥꯁꯇ ꯂꯩꯔꯕꯅꯤ ꯑꯣꯀꯦ ꯑꯩ ꯕ꯭ꯔꯣ ꯄꯤꯒꯦ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪꯁꯨ ꯆꯠꯂꯒ ꯅꯈꯣꯏꯒꯤ ꯇꯤꯝꯗꯣ ꯑꯃꯨꯛꯇꯪ ꯕ꯭ꯂꯣꯛ ꯑꯃꯁꯨ ꯇꯧꯕꯤꯔꯒ ꯀꯩꯗꯧꯕꯤꯌꯣꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝꯅ ꯐꯣꯂꯣꯋꯔꯁꯨ ꯌꯥꯝꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯑꯩ ꯏꯁꯥꯁꯨ ꯑꯩꯅ ꯐꯦꯁꯕꯨꯛ ꯄꯥꯏꯕ ꯀꯩꯗꯧꯔꯛꯄꯗꯒꯤ ꯐꯖꯅ ꯌꯨꯁ ꯇꯧꯔꯛꯄꯗ ꯑꯩ ꯃꯥꯒꯤ ꯐꯦꯟꯅꯤꯀꯣ ꯁꯤꯕꯨꯠꯇ ꯈꯔ ꯐꯖꯕ ꯏꯌꯥꯝꯕ ꯖꯥꯋꯤꯠꯀꯤ ꯏꯌꯥꯝꯕꯗꯤ ꯄꯨꯟꯁꯤꯗ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯀꯣ ꯊꯦꯡꯛ ꯌꯨ ꯁꯥꯂꯤ ꯕ꯭ꯔꯣꯔꯤꯌꯥꯁ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯂꯥꯛꯄ ꯑꯗꯨꯗꯤ ꯄꯥꯊꯣꯛꯄꯤꯔꯛꯀꯅꯨ ꯊꯦꯡꯛ ꯌꯨ ꯏꯇꯩꯃ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯖꯀꯤꯔ ꯑꯔꯨꯟ ꯀꯣꯟꯊꯥꯃꯌꯨꯝ ꯊꯦꯡꯛ ꯌꯨ ꯔꯣꯖꯥ ꯕꯤꯖꯥ ꯈꯥꯏꯗꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯇꯧꯖꯒꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯑꯝꯇꯒ ꯍꯥꯏꯔꯝꯒꯦ ꯃꯃꯥꯡꯗ ꯑꯩꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯍꯩꯕ ꯃꯌꯥꯝꯗꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕꯅꯤꯅꯀꯣ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯩꯅ ꯄꯣꯁꯠ ꯑꯃ ꯇꯧꯈꯤꯕꯅꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯀꯦꯞꯁꯟꯗ ꯏꯔꯒ ꯑꯍꯧꯕꯗ ꯑꯗꯨꯒꯤ ꯄꯣꯁꯇꯣ ꯑꯝꯇꯪ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨꯀꯣ ꯏꯔꯝꯗꯝꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯑꯩ ꯈꯔ ꯉꯥꯡꯕꯅꯤ ꯉꯥꯡꯕꯗ ꯈꯔ ꯁꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯏꯕꯗꯗꯤ ꯁꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒꯤꯗꯣ ꯑꯩ ꯉꯔꯥꯡ ꯀꯩꯗꯧꯈꯤꯕꯅꯤꯀꯣ ꯑꯗꯨꯒꯤ ꯄꯣꯁꯇꯣ ꯑꯝꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯋꯥꯔꯜ ꯄꯨꯝꯅꯃꯛꯇ ꯈꯪꯍꯜꯂꯣꯕ ꯑꯉꯥꯡꯁꯤꯡꯗ ꯑꯗꯒꯤ ꯀꯩꯗ ꯁ꯭ꯇꯨꯗꯦꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯍꯤꯡꯁꯥ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯕꯁꯇ ꯕꯣꯝ ꯀꯥꯞꯁꯜꯂꯤ ꯂꯕꯔ ꯕꯨꯂꯦꯠ ꯀꯥꯞꯁꯜꯂꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯝꯇꯪ ꯃꯌꯥꯝꯗ ꯈꯪꯍꯟꯁꯤꯀꯣ ꯁꯤꯅ ꯏꯔꯝꯗꯝꯒꯤ ꯋꯥꯐꯝꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯍꯥꯏꯔꯒ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁꯁꯤ ꯍꯤꯡꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯁꯥꯡꯅ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯅꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯇꯝꯃꯣ ꯃꯊꯪꯗ ꯃꯤꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯃꯤꯒꯤ ꯙꯔꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯇꯝꯃꯣ ꯑꯍꯥꯟꯕꯗ ꯅꯃꯥ ꯂꯩꯕꯥꯛ ꯀꯥꯏꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯗꯤ ꯅꯃꯥ ꯂꯩꯕꯥꯛꯁꯤ ꯅꯨꯡꯁꯤꯅꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯤ ꯉꯥꯡꯉꯨꯔꯗꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯀꯥꯏꯒꯅꯤꯀꯣ ꯏꯃꯥ ꯂꯩꯕꯥꯛꯇ ꯁꯣꯛꯂꯛꯀꯅꯤꯀோ ꯑꯩꯒꯤ ꯃꯗꯔꯂꯦꯟꯁꯤ ꯁꯣꯛꯂꯛꯀꯅꯤꯀꯣꯅ ꯑꯗꯨꯒꯤꯗꯨ ꯀꯩꯗꯧꯒꯗꯕ ꯈꯟꯒꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯦꯛꯁꯇꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯋꯥꯐꯝꯁꯤꯅ ꯀꯅꯥꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯅ ꯃꯊꯥ ꯁꯥꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤ ꯀꯥꯏꯔꯛꯄ ꯌꯥꯏ ꯏꯔꯝꯗꯝꯁꯤ ꯃꯥꯒꯤ ꯁꯥꯏꯠ ꯁꯦꯄꯔꯦꯠ ꯇꯥꯜꯂꯛꯄ ꯌꯥꯏ ꯅ ꯈꯜꯂꯒ ꯅꯁꯥ ꯅꯁꯥ ꯋꯥꯈꯟꯗꯨ ꯈꯟꯊꯔꯒ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯏꯔꯩꯆꯥꯁꯤꯡꯗ ꯊꯝꯖꯔꯤ ꯇꯟꯕꯤꯔꯥꯂꯪ ꯑꯔꯤꯕꯝ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯔꯤꯌꯥꯖꯨꯗꯤꯟꯅ ꯌꯥꯝꯅ ꯇꯞꯅ ꯂꯩꯔꯕꯁꯨ ꯊꯥꯞꯅ ꯂꯩꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯃꯤꯁꯛꯅꯤ ꯃꯇꯨꯡꯁꯨ ꯇꯧꯕ ꯉꯝꯃꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯇꯧꯖꯒꯦꯅ ꯄꯤꯁꯥ ꯑꯂꯤ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯂꯥꯏꯐꯁꯤ ꯉꯁꯤꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ 207 ꯁꯨꯃꯥꯏꯅ 181 ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦ 200ꯀꯤ ꯃꯅꯨꯡꯗ 180ꯒꯤ 200ꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯜꯂꯦ ꯃꯌꯥꯝꯁꯤ ꯂꯣꯏ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤ ꯉꯁꯤꯈꯛꯅ ꯂꯣꯏꯕ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝ ꯒꯚꯔꯟꯃꯦꯟꯗ ꯂꯩꯔꯤꯕ ꯂꯥꯏꯐ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯉꯁꯤꯒꯤ ꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯗꯨꯒ ꯁꯤꯁꯇꯔꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯁꯤꯁꯇꯔꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯋꯤꯁ ꯊꯝꯃꯒ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤꯁꯇꯔ ꯁꯤꯒꯤ ꯂꯥꯏꯐꯁꯤ ꯊꯝꯕꯤꯔꯣ ꯃꯌꯥꯝꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯃꯇꯨꯡꯗꯁꯨ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯤꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤ ꯅꯠꯇꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ
ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯁꯥꯔ ꯋꯥꯔꯧꯕꯤꯅꯨ ꯁꯤꯁꯇꯔꯁꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩꯇꯦ ꯍꯥꯏꯔꯦꯀꯣ ꯐꯔꯦ ꯐꯔꯦ ꯁꯤꯁꯇꯔꯁꯨ ꯇꯥꯃꯣꯗ ꯄꯣꯊꯥꯍꯟꯕꯤꯔꯣ ꯇꯨꯝꯊꯣꯛꯄꯤꯔꯣ ꯇꯧꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯁꯤꯁꯇꯔꯒꯤ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯑꯃꯗꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯁꯤꯁꯇꯔꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯑꯃꯨꯛꯀ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯁꯂꯥꯝ ꯂꯣꯏꯅꯅ ꯑꯉꯝꯕ ꯃꯇꯦꯡ ꯌꯥꯔꯤꯕ ꯃꯈꯣꯏ ꯌꯥꯝꯅ ꯅꯦꯛꯁ ꯋꯤꯛꯇ ꯂꯤꯁ ꯂꯥꯎꯊꯣꯔꯛꯀꯅꯤ ꯁꯤꯁꯇꯔꯅꯁꯨ ꯐꯖꯅ ꯃꯃꯤꯡꯁꯤꯡꯗꯨ ꯏꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯑꯣꯅ ꯑꯩ ꯊꯝꯖꯒꯦꯀꯣ ꯁ꯭ꯀꯔꯤꯟ ꯁꯣꯠꯁꯤꯡꯗꯣ ꯑꯗꯨꯒ ꯍꯣꯏ ꯃꯌꯥꯝꯒꯤ ꯍꯣꯏ ꯃꯃꯤꯡ ꯀꯩꯗꯧꯈꯤꯕꯁꯤꯡꯁꯦ ꯑꯩ ꯁꯣꯏꯗꯅ ꯅꯦꯛꯁ ꯋꯤꯛꯀꯤ ꯉꯁꯤꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯃꯤꯠ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯋꯦꯅꯁꯗꯦ ꯅꯦꯛꯁꯀꯤ ꯋꯦꯅꯁꯗꯦꯗ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯑꯩ ꯂꯥꯎꯊꯣꯛꯆꯔꯛꯀꯦꯀꯣ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯌꯥꯏꯐꯔꯦ